ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯄꯤꯛꯄꯤ KH꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯁꯣꯔꯥꯠ ꯃꯐꯝꯅꯤ꯫ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯗꯣ? ꯃꯤ ꯀꯣꯟꯅꯅꯤ ꯀꯣꯟꯅꯔꯣꯏ ꯈꯪꯗ꯭ꯔꯤ, ꯑꯝꯇ ꯂꯣꯠꯁꯤꯟꯒꯦ꯫ ꯇꯟꯗꯨ ꯄꯨꯊꯣꯔꯛꯑꯣꯕ, ꯍꯣꯔꯦꯟ ꯃꯤ ꯌꯦꯟꯕ ꯊꯨꯡꯅꯔꯦ ꯍꯥꯏꯔꯀꯥꯟꯗꯅꯦ ꯍꯦꯛ ꯄꯨꯑꯣꯕ ꯌꯨꯝꯗ꯫ ꯌꯥꯔꯣꯏ, ꯑꯍꯨꯝꯈꯛꯅꯤ ꯌꯥꯔꯦ, ꯇꯨꯃꯤꯟ ꯂꯩꯔꯣꯏꯍꯦ ꯅꯪꯁꯨ꯫ ꯀꯩꯅꯣꯅꯦ, ꯑꯩꯅ ꯑꯍꯨꯝꯈꯛ ꯄꯨꯕꯁꯤꯗ ꯃꯣꯏ ꯀꯩꯁꯨ ꯃꯨꯠꯂꯣꯏꯌꯦ꯫ ꯑꯁꯨꯛ ꯌꯥꯝ ꯂꯩꯔꯤꯕꯁꯤꯗꯤ ꯀꯣꯟꯅꯅꯤ, ꯍꯣꯔꯦꯟ ꯀꯣꯟꯅꯗ꯭ꯔꯀꯥꯟꯗ ꯄꯨꯊꯣꯔꯛꯀꯦꯕ꯫ ꯉꯥꯡꯅꯕ ꯉꯝꯕ ꯅꯨꯄꯤ ꯅꯠꯇꯦ, ꯂꯩꯁꯥꯕꯤꯅꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯃꯆꯤꯟꯗꯤ ꯀꯟꯕꯗ ꯄꯥꯟꯅꯕ ꯉꯝꯕ ꯃꯤ ꯑꯃꯇ ꯂꯩꯇꯦ ꯂꯩꯔꯥꯡꯁꯤ꯫ ꯁꯅꯥꯔꯩꯅ ꯋꯥ ꯃꯈꯥ ꯇꯥꯒꯦ ꯇꯧꯕꯒ ꯁꯣꯝꯗ ꯃꯌꯥꯝꯅ ꯀꯣꯏꯀꯧ ꯀꯧꯅꯔꯛꯑꯦ ꯍꯥꯏꯗꯨꯅ ꯁꯅꯥꯔꯩ ꯑꯗꯨ ꯆꯠꯈ꯭ꯔꯦ꯫ ꯂꯩꯔꯥꯡꯅ ꯂꯣꯠꯁꯤꯟꯈꯤꯕꯗꯨ ꯂꯧꯊꯣꯔꯛꯂꯒ ꯃꯅꯤꯡꯂꯣꯝꯗ ꯊꯣꯛꯂꯛꯏ, ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯏ꯫ ꯅꯠꯇꯦ, ꯑꯩꯅ ꯇꯟ ꯑꯍꯨꯝꯈꯛ ꯂꯧꯕꯗꯣ ꯃꯣꯏ ꯀꯩꯁꯨ ꯃꯨꯠꯂꯣꯏ ꯍꯥꯏꯕ꯫ ꯑꯦ, ꯀꯩꯅꯣ ꯁꯤꯗꯤ? ꯃꯥꯏꯔꯦꯟꯅꯤꯅꯦ, ꯍꯥꯎꯔꯅꯤꯅꯦ꯫ ꯑꯩꯕꯨ ꯍꯦꯛꯈ꯭ꯔꯁꯤꯔꯅꯦ? ꯃꯤ ꯁꯨꯝꯇ ꯂꯩꯇꯦ꯫ ꯍꯣꯏꯗ, ꯂꯣꯟ ꯍꯦꯛꯄꯕꯨ ꯍꯨꯔꯥꯟꯕ ꯀꯧꯕ꯭ꯔꯥ? ꯍꯦꯛꯀꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯔꯥꯡ ꯃꯥꯏꯔꯦꯟꯗꯣ ꯍꯦꯛꯂꯒ ꯃꯌꯨꯝ ꯇꯝꯅ ꯆꯦꯜꯂꯛꯏ꯫ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯥꯏꯔꯦꯟ ꯑꯗꯨ ꯂꯣꯠꯁꯤꯜꯂꯤ, ꯑꯗꯨꯒ ꯇꯟ ꯑꯍꯨꯝꯗꯨꯁꯨ ꯂꯣꯠꯁꯤꯜꯂꯝꯃꯤ꯫ ꯂꯥꯟꯖꯗꯕꯤ ꯁꯥꯔꯒ ꯑꯃꯨꯛ ꯂꯦꯝꯅ ꯁꯣꯔꯥꯠ ꯃꯐꯝꯗ ꯂꯥꯛꯏ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤ ꯍꯧꯈ꯭ꯔꯦ꯫ ꯊꯥꯔꯣꯅ, ꯏꯕꯨꯌꯥꯏꯃ, ꯁꯅꯥꯔꯩ, ꯅꯣꯏꯕꯨ ꯑꯝꯇ ꯇꯥꯗ꯭ꯔꯅꯦ? ꯁꯅꯥꯔꯩꯅ, ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯌꯦꯡꯉꯣꯏ, ꯃꯅꯤꯡꯗ ꯉꯔꯥꯡꯗ ꯏꯃꯥꯅ ꯌꯦꯡꯂꯝꯃꯤ꯫ ꯍꯦꯛꯀꯦ ꯍꯥꯏꯗꯨꯅ ꯃꯥꯏꯔꯦꯟꯗꯣ ꯂꯩꯔꯝꯗ꯭ꯔꯦ, ꯍꯦꯛꯈ꯭ꯔ ꯃꯥꯜꯂꯦ꯫ ꯅꯣꯏꯕꯨ ꯑꯗꯨ ꯍꯦꯛꯄ꯭ꯔꯣ? ꯆꯥꯛꯈꯨꯝꯗꯗꯤ ꯂꯩꯇꯦ, ꯂꯩꯕ ꯎꯗꯦꯅꯦ ꯅꯣꯏꯕꯨ꯫ ꯏꯃꯥ, ꯑꯩꯗꯤ ꯍꯦꯛꯇꯤꯌꯦ, ꯇꯥꯆꯧꯗ ꯍꯪꯒꯦ, ꯃꯥꯁꯨ ꯑꯁ꯭ꯋꯥꯏꯐꯥꯎꯗ ꯆꯠꯂꯨꯒꯦꯅ ꯊꯣꯛꯈꯤꯕꯅꯤ꯫ ꯂꯩꯔꯝꯅꯤꯗ ꯏꯃꯥ, ꯑꯩꯁꯨ ꯍꯦꯛꯇ, ꯏꯃꯥꯁꯨ ꯍꯦꯛꯇ, ꯃꯈꯣꯏ ꯇꯥꯆꯧꯅ ꯁꯣꯏꯗꯅ ꯍꯦꯛꯑꯝꯒꯅꯦꯕ꯫ ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯍꯦꯛꯄꯨ ꯍꯦꯛꯑꯦ ꯈꯪꯂꯕꯗꯤ ꯋꯥꯈꯜꯁꯦ ꯈꯔ ꯅꯦꯅꯥ ꯇꯥꯏꯗꯅ ꯈꯪꯂꯕꯗꯤ꯫ ꯍꯟꯗꯛꯇꯤ ꯂꯩꯀꯥꯏꯁꯦ ꯃꯑꯣꯡ ꯑꯃꯅꯤ ꯁꯥꯟꯅꯔꯦ꯫ ꯄꯣꯠ ꯆꯩ ꯈꯔꯅꯦ ꯆꯦꯛꯁꯤꯟꯅ ꯊꯝꯖꯤꯜꯂꯨ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯑꯇꯩꯒꯤ ꯅꯠꯇꯦ, ꯂꯩꯀꯥꯏꯁꯦ ꯄꯣꯠ ꯃꯥꯡ ꯆꯩꯃꯥꯡ ꯑꯃ ꯃꯊꯣꯡ ꯃꯔꯝ ꯆꯥꯗꯕꯤ ꯃꯑꯣꯡꯗꯅꯦ ꯌꯥꯝ ꯍꯨꯔꯥꯟꯅꯔꯦ ꯍꯥꯏꯔꯤꯅꯦ꯫ ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯨ ꯏꯃꯥ? ꯈꯪꯗꯦ ꯏꯃꯥꯁꯨ꯫ ꯍꯥ ꯏꯕꯦꯝꯃ, ꯉꯛꯏꯗꯤ ꯍꯧꯖꯤꯛ ꯃꯇꯝ ꯑꯁꯤꯗ ꯍꯨꯔꯥꯟꯅꯤꯅ ꯍꯨꯔꯥꯜꯂꯤꯕ ꯃꯤꯗꯣ ꯑꯗꯨꯅꯤ ꯉꯛꯏꯁꯦ꯫ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯍꯨꯔꯥꯟꯕ ꯄꯥꯝꯃꯨꯔꯤꯕꯗꯨꯕꯣ? ꯍꯨꯔꯥꯟꯕ ꯍꯥꯏꯕ ꯃꯤꯁꯦ ꯑꯗꯨꯝ ꯈꯪꯉꯤ, ꯃꯁꯛ ꯎꯗ꯭ꯔꯁꯨ꯫ ꯃꯥꯁꯦ ꯀꯌా ꯖꯨꯒꯣꯠ ꯆꯥꯕ ꯃꯤꯗꯤ ꯑꯣꯏꯔꯣꯏ, ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯂꯩꯇꯕꯒꯤ ꯍꯨꯔꯥꯟꯕꯗꯤ ꯑꯣꯏꯔꯣꯏ꯫ ꯊꯕꯛ ꯁꯨꯅꯤꯡꯗꯕꯗꯨꯒꯤ ꯑꯣꯏꯔꯝꯅꯤ꯫ ꯊꯕꯛ ꯁꯨꯗꯅ ꯅꯨꯡꯉꯥꯏꯕ, ꯂꯦꯝꯖꯥ ꯆꯥꯕ ꯄꯥꯝꯕ, ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯟ ꯍꯨꯔꯥꯜꯂꯒ ꯍꯤꯡꯅꯤ ꯈꯟꯕ ꯃꯤꯑꯣꯏꯁꯤ ꯉꯥꯛꯇꯅꯤ ꯍꯨꯔꯥꯜꯂꯤꯁꯦ꯫ ꯃꯃꯥ ꯃꯄꯥꯅ ꯋꯥꯔꯛꯄ ꯉꯝꯗꯕ ꯃꯆꯥ ꯃꯁꯨ ꯉꯥꯛꯇꯅꯤ꯫ ꯍꯣꯏ ꯁꯤ ꯏꯃꯥ, ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ, ꯃꯣꯏ ꯊꯣꯛꯄ ꯍꯥꯏꯗꯨꯅꯤ꯫ ꯑꯗꯣ ꯏꯃꯥ, ꯑꯩꯗꯤ ꯉꯔꯥꯡ ꯁꯣꯔꯥꯠ ꯃꯐꯝꯗ ꯂꯩꯔꯥꯡꯒ ꯈꯠꯅꯒꯦ ꯍꯥꯏꯅꯁꯨ ꯇꯧꯔꯨꯔꯦ꯫ ꯑꯩꯅ ꯀꯌꯥ ꯃꯥꯟꯅꯗꯕꯒꯤ ꯈꯠꯅ ꯆꯩꯅ ꯌꯥꯎꯈꯤꯗꯕꯅꯤ꯫ ꯀꯔꯤꯒꯤꯅꯣꯅꯦ ꯅꯪꯅ ꯑꯃꯨꯛ ꯃꯤꯒꯤ ꯁꯣꯔꯥꯠ ꯃꯐꯝꯗ ꯈꯠꯅ ꯆꯩꯅꯒꯦ ꯇꯧꯔꯨꯔꯤꯗꯤ? ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯔꯤꯕꯅꯣ ꯂꯩꯔꯥꯡꯅ? ꯏꯃꯥ ꯑꯗꯨꯕꯨꯔꯣ, ꯇꯟꯗꯣ ꯑꯩꯅ ꯀꯣꯟꯅꯔꯣꯏ, ꯑꯗꯨꯅ ꯅꯪꯅ ꯂꯣꯠꯁꯤꯜꯂꯤꯗꯣ ꯂꯣꯠꯁꯤꯜꯂꯣ, ꯄꯨꯊꯣꯔꯛꯑꯣ꯫ ꯍꯣꯔꯦꯟ ꯀꯣꯟꯅꯔꯀꯥꯟꯗ ꯅꯪꯅ ꯄꯨꯅꯤꯡꯂꯤꯕꯗꯣ ꯑꯗꯨ ꯄꯨ ꯍꯥꯏꯔꯨꯕ, ꯑꯗꯨꯒꯤꯅꯤ꯫ ꯃꯥꯅ ꯀꯣꯟꯅꯗ꯭ꯔꯦ ꯈꯪꯂꯀꯥꯟꯗ ꯄꯤꯒꯦ ꯌꯥꯅꯤ ꯍꯥꯏꯔꯒꯅꯦ ꯑꯩꯅ ꯁꯣꯝꯅ ꯆꯠꯂꯤꯉꯩ ꯃꯌꯨꯝꯗ ꯂꯣꯟꯅ ꯄꯨꯔ ꯆꯠꯂꯝꯕꯩ ꯋꯥꯅꯤꯁꯤ꯫ ꯏꯍꯦ, ꯑꯣꯟꯊꯣꯛꯏꯗ ꯁꯥꯟꯅꯔꯩ, ꯀꯔꯤꯝ ꯍꯦꯛ ꯍꯥꯏꯔꯨ, ꯆꯥꯅꯤꯡ ꯇꯧꯔꯤꯅꯦ꯫ ꯃꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯖꯗꯗꯅ ꯇꯧꯔꯤꯅꯤ꯫ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯤ ꯑꯣꯏꯔꯒꯕꯨ ꯑꯗꯨꯕꯨ ꯇꯧꯈꯤꯗ꯭ꯔꯣ? ꯑꯗꯣ ꯅꯪꯗꯤ ꯑꯗꯨꯝꯅ ꯇꯧꯕ ꯌꯥꯗꯦꯀꯣ꯫ ꯌꯦꯡꯉꯣꯏ, ꯏꯅꯥ ꯀꯩꯔꯥ ꯈꯨꯟꯕ ꯃꯤꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯣꯏꯔꯕꯗꯤ ꯑꯃꯔꯣꯝꯗ ꯌꯥꯏ꯫ ꯑꯗꯨꯗꯤ ꯅꯠꯇ, ꯏꯆꯦ ꯄꯤꯁꯛ ꯑꯁꯦ ꯌꯥꯝꯅ ꯂꯥꯏꯔꯕꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯌꯥꯝ ꯋꯥꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯄꯨꯔꯣꯏꯕꯒꯤꯗꯃꯛ ꯂꯩꯇ ꯑꯉꯝꯕ ꯈꯔ ꯈꯛ ꯀꯠꯆꯕꯁꯤꯗ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏ ꯈꯔꯗꯣ ꯀꯣꯟꯅꯅꯕ ꯁꯤꯟꯕꯤꯕꯒꯤ ꯃꯍꯨꯠ ꯃꯤꯒꯤ ꯈꯟꯗꯕꯤ ꯃꯁꯥꯒꯤ ꯏꯃꯨꯡꯒꯤ ꯈꯜꯂꯒ ꯄꯣꯠ ꯆꯩ ꯂꯣꯏꯁꯤꯟꯕ ꯄꯨꯕꯁꯦ ꯌꯥꯝ ꯐꯠꯇꯦ꯫ ꯍꯣꯏ, ꯄꯨꯝꯅꯃꯛ ꯂꯣꯏꯔꯦ, ꯀꯣꯟꯅꯔꯦ, ꯄꯨꯕ ꯌꯥꯔꯦ ꯍꯥꯏꯔꯀꯥꯟꯗ ꯄꯨꯕꯅ ꯑꯃꯅꯤ꯫ ꯑꯁꯤꯗꯁꯨ ꯅꯠꯇꯦ, ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯕꯨ ꯑꯣꯏꯔꯣ, ꯆꯥꯕ ꯊꯛꯄꯒꯤ ꯃꯇꯥꯡꯁꯦ ꯌꯥꯝ ꯆꯣꯞꯄꯕ ꯃꯌꯥꯝ ꯑꯃ ꯂꯩꯀꯣ꯫ ꯃꯁꯥꯒꯤ ꯆꯥꯅꯕ ꯑꯆꯥꯄꯣꯠꯄꯨ ꯑꯣꯏꯔꯣ ꯑꯃꯕꯨ ꯑꯣꯏꯔꯣ, ꯊꯨꯡꯂꯤꯕꯗꯣ ꯑꯗꯨ ꯐꯥꯎꯕꯗ ꯃꯤꯒꯤ ꯑꯇꯩꯒꯤ ꯊꯨꯡꯉꯤ ꯊꯨꯡꯗꯦ ꯀꯣꯟꯅꯅꯤ ꯀꯣꯟꯅꯔꯣꯏ ꯀꯔꯤꯝ ꯍꯦꯛ ꯈꯟꯗꯕꯤ ꯄꯤꯌꯣ, ꯑꯃꯒ ꯑꯅꯤꯒ ꯄꯤꯌꯣ ꯍꯥꯏꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩ꯫ ꯃꯣꯏꯁꯤꯡ ꯑꯁꯤꯅ ꯑꯃꯔꯣꯝꯗ ꯊꯝꯈ꯭ꯔꯒ ꯁꯥꯟꯅꯔꯩ, ꯅꯪꯗꯤ ꯑꯁꯨꯝꯅ ꯇꯧꯕ ꯌꯥꯗꯦꯀꯣ꯫ ꯍꯣꯏ ꯏꯃꯥ, ꯑꯩꯁꯨ ꯈꯪꯉꯤ, ꯑꯁꯨꯝꯅ ꯀꯩꯁꯨ ꯑꯩꯗꯤ ꯇꯧꯗꯦꯗ꯫ ꯏꯕꯣꯌꯥꯏꯃꯅ, ꯃꯥ ꯁꯥꯟꯅꯔꯩ, ꯀꯩꯗꯧꯔꯦ ꯅꯠꯇꯦ ꯏꯕꯣꯌꯥꯏꯃ? ꯅꯪꯕꯨ ꯃꯅꯤꯡꯗ ꯄꯥꯟꯕ ꯃꯥꯏꯔꯦꯟꯗꯣ ꯑꯗꯨ ꯍꯦꯛꯄ꯭ꯔꯅꯦꯍꯦ ꯅꯪꯕꯨ? ꯑꯩꯗꯤ ꯍꯦꯛꯇꯦ, ꯄꯥꯜꯂꯝꯅꯤ ꯀꯩꯅꯣ꯫ ꯑꯗꯨꯗꯤ ꯀꯅꯥꯅ ꯍꯦꯛꯀꯅꯤ? ꯁꯣꯏꯗꯅ ꯃꯤꯅ ꯍꯦꯛꯂꯝꯃꯅꯤꯗꯣ꯫ ꯃꯥ, ꯀꯅꯥꯅꯣꯅꯦ ꯏꯟꯁꯥꯡ ꯅꯥꯄꯤ ꯍꯨꯔꯥꯜꯂꯤꯕ ꯃꯤꯗꯨꯕꯨ? ꯅꯠꯇꯦ, ꯃꯣꯏꯕꯨ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯀꯩꯝ ꯍꯦꯛ ꯂꯩꯇ꯭ꯔꯦꯕ꯫ ꯑꯗꯨ ꯆꯥꯔꯒ ꯃꯣꯏꯕꯨ ꯀꯌꯥ ꯃꯁꯤ ꯑꯣꯏꯗꯧꯔꯤꯒꯦ? ꯍꯨꯔꯥꯜꯂꯅꯥꯗ ꯃꯤꯒꯤ ꯃꯄꯣꯠꯁꯦ
ꯂꯣꯟ ꯌꯦꯛꯄ ꯂꯧꯕꯁꯦ ꯃꯤꯗꯣ ꯀꯌꯥ ꯐꯕꯗꯤ ꯑꯣꯏꯔꯣꯏꯒꯨꯝꯕꯗꯣ ꯍꯩ ꯌꯥꯔꯦ ꯇꯣꯛꯑꯣꯏꯕꯣ ꯌꯥꯏꯃ ꯆꯥꯅꯤꯡꯗꯅ ꯍꯦꯛꯄ ꯑꯣꯏꯔꯝꯒꯅꯤꯌꯦ ꯑꯃꯨꯛ ꯃꯗꯨꯗ ꯁꯥꯎꯔꯨ ꯂꯥꯛꯑꯣ ꯌꯥꯕ ꯅꯠꯇꯦꯀꯣ ꯇꯣ ꯌꯥꯔꯦ ꯏꯃꯥ ꯅꯪꯅ ꯑꯁꯨꯝꯅ ꯐꯥꯗꯣꯛꯃꯟꯗꯅ ꯃꯤꯅ ꯌꯥꯝ ꯎꯁꯤꯠꯇ꯭ꯔꯕꯅꯤꯀꯣ ꯈꯔꯁꯨ ꯐꯠꯇꯕꯤ ꯑꯣꯏꯌꯨꯕ ꯃꯁꯤꯅ ꯍꯥꯏꯗꯣꯔꯛꯄꯁꯤꯃꯅꯦ ꯍꯩ ꯃꯤꯅ ꯁꯤꯃ ꯇꯧꯔꯝꯃꯦ ꯐꯠꯇꯕ ꯑꯃ ꯍꯥꯏꯔꯝꯃꯦꯗꯅ ꯍꯦꯛꯇ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯜꯂꯒ ꯅꯤꯟꯗꯥ ꯄꯨꯔꯒ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕ ꯊꯃꯣꯏ ꯂꯩꯃꯟ ꯑꯣꯏꯔꯒ ꯂꯩꯕ ꯏꯃꯥ ꯄꯥꯝꯗꯦ ꯑꯗꯨꯒ ꯃꯤ ꯑꯃꯒ ꯍꯦꯛꯇ ꯑꯣꯟꯁꯤꯟꯅꯗꯨꯅ ꯂꯥꯟꯗ꯭ꯔꯤꯕꯅꯤ ꯆꯨꯝꯃꯕꯅꯤ ꯍꯥꯏꯗꯅ ꯈꯠꯅꯁꯦꯅ ꯇꯧꯕꯁꯨ ꯏꯃꯥ ꯄꯥꯝꯗꯦ 이마나네 ꯌꯥꯝ ꯐꯥꯗꯣꯛꯄꯒꯤ ꯋꯥꯁꯨ ꯅꯠꯇꯦꯅꯦ ꯅꯪꯕꯨ 이마나 하이세 ꯆꯨꯝꯃꯤꯅꯤ ꯐꯠꯇꯕ ꯐꯕ ꯍꯥꯏꯕꯁꯦ ꯃꯤꯒꯤ ꯋꯥꯈꯜꯅꯤ ꯑꯩꯈꯣꯏꯅ ꯐꯠꯇꯦ ꯍꯥꯏꯕ ꯃꯤꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯗꯗꯤ ꯑꯐꯕ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯐꯔꯦ ꯈꯟꯕ ꯃꯤꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯗꯗꯤ ꯐꯠꯇꯕ ꯑꯣꯏꯔꯤꯅꯤ ꯑꯗꯨꯅ ꯌꯥꯔꯤꯃꯈꯩ ꯃꯤꯒꯣꯟ ꯁꯤꯟꯅꯗꯨꯅ ꯈꯠꯅ ꯆꯩꯅꯗꯅ ꯃꯥꯟꯅꯕꯤꯗꯕ ꯑꯁꯤꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯤꯁꯦ ꯇꯧꯔꯣ 이마ꯒꯗꯒ ꯄꯨꯟꯁꯤꯜꯂꯒ ꯑꯐꯕ ꯃꯅꯦꯝ ꯑꯃ ꯑꯣꯏꯔꯣ ꯑꯗꯨꯒ ꯍꯦꯛ ꯃꯤꯅꯅꯦ ꯅꯊꯛ ꯀꯥꯍꯜ ꯃꯤꯅ ꯎꯁꯤꯠꯇꯅꯕ ꯈꯔꯁꯨ ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯈꯪꯍꯟꯕꯅꯗꯤ ꯐꯕꯅꯤꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯉꯁꯤꯗ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯄꯣꯠꯆꯩ ꯃꯥꯡꯉꯤꯁꯦ ꯀꯩꯁꯨ ꯂꯩꯇ ꯃꯥꯏꯔꯦꯟ ꯑꯃ ꯃꯥꯡꯕꯒꯤ ꯋꯥ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯁꯦ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏ ꯕꯥꯖꯤ ꯂꯩꯔꯤꯉꯩꯗ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯊꯝꯖꯕ ꯅꯨꯡꯁꯤꯅ ꯂꯣꯏꯖꯔꯝꯕ ꯁꯟꯗꯨꯁꯨ ꯃꯤꯅ ꯍꯨꯔꯥꯟꯈ꯭ꯔꯦꯗꯅ ꯑꯗꯨꯁꯨ ꯑꯩꯅ ꯀꯅꯥꯅꯣ ꯍꯥꯏꯔꯒ ꯊꯤꯔꯨꯒꯦꯁꯨ 이마ꯒ ꯅꯣꯏꯅꯤꯅ ꯍꯦꯛ ꯅꯕꯥꯅꯤ ꯆꯪꯅꯤ ꯌꯥꯗꯦ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯗꯤ ꯄꯣꯠ ꯃꯥꯡꯂꯤꯕꯁꯦ ꯏꯄꯣꯠꯅꯤ ꯍꯥꯏꯕꯅꯤ ꯃꯁꯤꯗ ꯊꯤꯗꯕꯤ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯤꯁꯤ ꯀꯔꯤꯒꯤꯅꯣ ꯁꯤꯗꯗꯤ ꯑꯗꯨꯝ ꯃꯤꯅ ꯌꯥꯅꯤ ꯈꯪꯗꯅ ꯑꯗꯨꯝ ꯍꯨꯔꯥꯟꯕ ꯆꯪꯂꯛꯄ ꯇꯥꯕꯅꯤ ꯌꯥꯝ ꯋꯥꯠꯂꯤ ꯍꯨꯔꯥꯟꯈꯤꯅꯤ 이보야이마 ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ ꯁꯅꯥꯔꯩꯅ 이마 ꯃꯣꯏ ꯇꯥꯆꯧꯅ ꯍꯥꯏꯁꯦ ꯆꯨꯝꯁꯨ ꯆꯨꯝꯂꯤꯕꯅꯤꯀꯣ 이마ꯁꯨ ꯈꯪꯉꯤꯅꯤ ꯂꯣꯏꯅ ꯑꯗꯨꯕꯨ ꯂꯥꯏꯒꯤ ꯋꯥꯌꯦꯟ ꯍꯥꯏꯕ ꯑꯃꯗꯤ ꯂꯩꯕꯅꯤꯀꯣ ꯍꯨꯔꯥꯟꯕꯒꯤ ꯇꯔꯥꯅꯤ ꯃꯄꯨꯒꯤ ꯅꯣꯡꯃꯥꯏꯗꯅ ꯉꯁꯤ ꯍꯌꯦꯡ ꯅꯠꯇ꯭ꯔꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯍꯨꯔꯥꯜꯂꯤ ꯃꯤꯁꯛ ꯑꯗꯣ ꯁꯣꯏꯗꯅ ꯈꯪꯅꯤꯡꯉꯦ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ ꯁꯟ ꯑꯗꯨ ꯍꯨꯔꯥꯟꯈꯤꯕꯗꯣ ꯑꯩꯅꯁꯨ ꯅꯪ ꯕꯥꯖꯤ ꯂꯩꯇ꯭ꯔꯁꯨ ꯃꯥꯅ ꯅꯨꯡꯁꯤꯅ ꯂꯣꯏꯖꯔꯝꯕꯅꯤ ꯃꯥ ꯂꯩꯔꯤ ꯈꯟꯅ ꯅꯨꯃꯤꯠ ꯊꯥ ꯌꯦꯡꯕꯒꯨꯝ ꯅꯨꯡꯇꯤꯒꯤ ꯌꯦꯡꯂꯤꯕꯅꯤ ꯑꯗꯣ ꯃꯤꯅ ꯍꯨꯔꯥꯟꯈ꯭ꯔꯦ ꯀꯩꯗꯧꯅꯤ ꯊꯤꯔꯦ ꯐꯪꯈ꯭ꯔꯦ ꯍꯨꯔꯥꯟꯕꯅ ꯍꯨꯔꯥꯜꯂꯤꯕ ꯑꯁꯤ ꯃꯄꯨꯅ ꯐꯪꯅꯕ ꯍꯨꯔꯥꯟꯕ ꯅꯠꯇꯦꯅꯦ ꯐꯪꯅꯤ ꯈꯪꯂꯕꯗꯤ 이마ꯁꯨ ꯊꯤꯍꯟꯕ ꯌꯥꯏꯅꯦ ꯍꯨꯔꯥꯟꯈ꯭ꯔꯕ ꯄꯣꯠꯇꯣ ꯀꯔꯝꯅ ꯐꯪꯅꯤ ꯊꯤꯔꯨꯔꯦ ꯐꯪꯂꯣꯏ ꯑꯗꯨꯒꯤ ꯁꯔꯨꯛ ꯇꯨꯃꯤꯟꯅ ꯂꯩꯔꯒ ꯑꯁꯨꯝꯅ ꯇꯣꯏꯅ ꯄꯣꯠ ꯃꯥꯡ ꯇꯣꯏꯁꯤꯜꯂꯛꯂꯕ ꯐꯥꯎꯕ ꯇꯨꯃꯤꯟꯅ ꯂꯩꯔꯕꯗꯤ ꯃꯣꯏꯁꯨ ꯅꯣꯡꯃꯗꯤ ꯆꯤꯡꯅꯕ ꯂꯩꯇ ꯆꯪꯂꯛꯄꯗ ꯃꯄꯨꯒꯤ ꯅꯣꯡꯃ ꯍꯥꯏꯕꯗꯣ ꯊꯣꯛꯂꯕꯗꯤ ꯐꯔꯣꯏꯗ꯭ꯔꯥ ꯍꯦꯛ ꯐꯥꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯌꯦꯡꯉꯨ ꯂꯣꯏꯅ ꯈꯪꯒꯗꯧꯅꯤ 이마ꯁꯤꯃ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ ꯑꯗꯣ ꯃꯥꯡꯈꯤꯕ ꯄꯣꯠꯇꯤ ꯀꯩꯗꯧꯅꯨꯡꯗ ꯐꯪꯂꯔꯣꯏ ꯃꯤ ꯐꯥꯔꯁꯨ 이마 ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯅꯥꯔꯩꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯃꯥꯡꯒꯣꯜꯗꯨꯗ ꯃꯇꯣꯝꯇ ꯊꯥꯔꯣ ꯐꯝꯂꯒ ꯂꯩ ꯑꯩꯒꯤ ꯏꯆꯥ ꯏꯃꯧꯁꯤꯡꯁꯦ ꯑꯣꯟꯊꯣꯛꯏꯗ ꯃꯣꯏ ꯍꯥꯏꯁꯤꯁꯨ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯁꯦ ꯃꯣꯏꯁꯨ ꯈꯪꯂꯝꯅꯤ ꯍꯨꯔꯥꯟꯈ꯭ꯔꯦꯗꯅ ꯐꯪꯂꯔꯣꯏꯗꯕꯗꯣ ꯀꯣꯏꯂꯥꯎ ꯂꯥꯎꯔꯒ ꯀꯔꯤ ꯀꯥꯟꯅꯩ ꯍꯨꯔꯥꯟꯕꯗꯣ ꯐꯥꯕ ꯀꯩꯁꯨ ꯐꯪꯂꯣꯏ ꯇꯨꯃꯤꯟꯅ ꯃꯤ ꯍꯨꯔꯥꯟꯕꯗꯨꯗꯤ ꯇꯨꯃꯤꯟꯅ ꯐꯥꯕ ꯇꯥꯕꯅꯤ ꯌꯥ ꯂꯥꯎꯔꯒ ꯍꯨꯔꯥꯟꯕꯗꯨꯅ ꯌꯥ ꯂꯥꯎꯔꯒ ꯐꯥꯕ ꯇꯥꯕ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅꯤ ꯂꯩꯔꯥꯡ ꯃꯇꯣꯝꯇ ꯌꯨꯝ ꯑꯗꯨꯗ ꯂꯩ ꯃꯃꯥ ꯃꯄꯥ ꯂꯩꯈꯤꯗ꯭ꯔꯦ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇꯦ ꯃꯧꯄꯥ ꯅꯨꯄꯥ ꯑꯃꯈꯛ ꯂꯩ ꯄꯤꯛꯂꯤ ꯃꯥꯅ ꯊꯥꯛꯄꯅꯤ ꯃꯧꯄꯥꯕꯨ ꯋꯥꯅ ꯑꯗꯨꯕꯨ ꯂꯩꯔꯥꯡ ꯑꯍꯜ ꯂꯃꯟꯒ ꯂꯩꯗꯨꯅ ꯑꯍꯜ ꯂꯃꯟꯒꯤ ꯄꯥꯎꯇꯥꯛ ꯇꯥꯗꯕ ꯈꯪꯗꯕꯅ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯈꯪꯂꯕꯁꯨ ꯃꯍꯥꯛ ꯃꯤꯔꯣꯜꯗꯤ ꯀꯌꯥ ꯊꯨꯡꯗꯦ ꯃꯔꯝꯗꯤ ꯃꯤꯉꯣꯟꯗ ꯍꯥꯏꯅꯤ ꯍꯥꯏꯔꯣꯏ ꯈꯪꯗꯦ ꯋꯥꯉꯥꯡ ꯁꯉꯥꯡ ꯐꯖꯗꯦ ꯑꯋꯥꯕ ꯏꯃꯨꯡꯒꯤ ꯀꯨꯞꯅꯣꯡ ꯑꯃꯗꯤ ꯂꯩꯇ ꯂꯥꯏꯔꯒꯤ ꯑꯋꯥꯕꯗꯤ ꯂꯣꯏꯅ ꯈꯪꯏ ꯊꯕꯛ ꯏꯪꯈꯥꯡꯁꯤꯃ ꯍꯩꯇꯦ ꯍꯥꯏꯕ ꯌꯥꯎꯗꯦ ꯂꯣꯏꯅ ꯁꯤꯟ ꯁꯨꯅꯗꯤ ꯍꯩꯖꯩ ꯃꯧꯄꯥ ꯅꯨꯄꯥ ꯑꯁꯤꯃꯗꯤ ꯌꯨꯝꯊꯪꯅꯕ ꯃꯕꯣꯛ ꯄꯤꯁꯛ ꯑꯁꯤꯅ ꯍꯦꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯂꯤꯕꯤꯕ ꯑꯃꯗꯤ ꯄꯨꯝꯅꯃꯛ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯑꯁꯤꯅ ꯃꯍꯥꯛ ꯑꯃꯗꯤ ꯒ꯭ꯌꯥꯟ ꯇꯥꯏ ꯏꯆꯦ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯉꯤꯅꯣ ꯏꯔꯣꯜꯂꯦ ꯀꯩꯅꯣ ꯑꯃꯨꯛ ꯅꯪꯅ ꯏꯟꯁꯥꯡ ꯍꯪꯉꯤꯁꯦ ꯑꯍꯥꯎꯕ ꯌꯥꯝ ꯆꯥꯅꯤꯡꯕꯩ ꯋꯥꯔꯕ ꯑꯉꯥꯡ ꯅꯪ ꯑꯃꯅꯦ ꯑꯍꯥꯎꯕ ꯌꯥꯝ ꯆꯥꯅꯤꯡꯉꯤ ꯃꯤ ꯑꯣꯏꯔꯣꯏ ꯈꯪꯉꯕ ꯑꯗꯣ ꯍꯧꯖꯤꯛ ꯑꯌꯨꯛꯀꯤꯗꯤ ꯊꯣꯡꯉꯤ ꯅꯨꯃꯤꯗꯥꯡꯒꯤꯗꯤ ꯉꯝꯃꯔꯣꯏꯀꯣ ꯅꯪꯁꯨ ꯑꯕꯣꯛ ꯄꯤꯁꯛ ꯍꯣꯏꯗ ꯆꯥꯔꯨꯆꯣ ꯑꯩꯁꯨ ꯀꯅꯥꯒꯤꯗꯨꯅ ꯆꯥꯔꯨꯒꯦ ꯏꯆꯦ ꯑꯩ ꯉꯝꯃꯔꯣꯏꯗ ꯃꯤꯒꯤ ꯃꯌꯨꯝꯗ ꯄꯨꯡꯆꯥ ꯆꯥꯕꯗꯣ ꯑꯩ ꯏꯀꯥꯏ ꯌꯨꯝꯗ ꯑꯗꯨꯝ ꯆꯥꯒꯦ 이제는 통들어서 아이 좀 통게 헤이 빵눈이 능보 이제 나이세 낭부 시무네 미기 메윤데 쌀디 아우 싸워 팡드니 강아봐 타복수 수로이 너머로 아이 юм도 좀 싸기지 낭염 짜는 거 짜로 너우네 짜우소 헤마 뭐시부 까이누니 아도 하이행디 이제 이마나비 생각 짝사나 벌레 낭기 토꾸무 떨어가 짜로고 아이수 싸도이니 이제 시마 농안 버거니 레랑도 마따로이 생각 뿐나 짝사나람니 ꯃꯥꯒꯤ ꯑꯉꯝꯕ ꯄꯨꯊꯣꯛꯅꯩ ꯑꯗꯨꯕꯨ ꯂꯩꯔꯥꯡꯗꯤ
ꯀꯔꯤꯝꯇꯁꯨ ꯄꯨꯊꯣꯛꯂꯝꯗꯦ ꯃꯥꯅ ꯂꯥꯛꯂꯤꯕꯁꯤ ꯆꯥꯕ ꯈꯛꯇꯅꯤ꯫ ꯅꯥꯎꯕꯤꯅ ꯂꯩꯔꯥꯡ ꯅꯪꯁꯨ ꯀꯩꯅꯣꯝꯗꯤ ꯄꯨꯔꯒ ꯂꯥꯛꯄ ꯌꯥꯕꯅꯤ꯫ ꯀꯩꯕꯨ ꯄꯨꯔꯛꯇꯣꯏꯅꯣ? ꯄꯨꯊꯣꯛꯅꯤꯡꯉꯥꯏ ꯀꯔꯤꯝꯇ ꯂꯩꯇꯦ ꯈꯪꯉꯕ? ꯑꯣ ꯌꯥꯔꯦ ꯌꯥꯔꯦ꯫ ꯑꯁꯨꯝꯅ ꯃꯌꯥꯝꯗꯨ ꯍꯣꯏꯃꯥꯏ ꯍꯥꯏꯅꯗꯕꯤ ꯆꯥꯛꯇꯨ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯂꯣꯏꯔꯛꯄꯗ ꯏꯟꯁꯥꯡ ꯈꯔ ꯂꯦꯝꯕꯗꯨ ꯂꯩꯔꯥꯡꯅ ꯃꯌꯨꯝꯗ ꯄꯨꯅꯕ ꯌꯣꯝꯁꯤꯜꯂꯤ꯫ ꯂꯩꯔꯥꯡꯅ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯝꯇ ꯄꯨꯊꯣꯛꯅꯤꯡꯗꯦ ꯃꯥꯅ ꯇꯧꯔꯤꯕ꯫ ꯂꯦꯝꯆꯥ ꯆꯥꯕ ꯂꯥꯛꯏ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯃꯌꯨꯝꯗ ꯄꯨꯅꯕ ꯌꯣꯝꯂꯤ꯫ ꯅꯠꯇꯦ ꯑꯁꯤꯕꯨ ꯀꯅꯥꯅ ꯍꯧꯔꯛꯏꯅꯣꯕ ꯁꯤꯕꯣ? ꯍꯣ ꯍꯧꯗ ꯌꯥꯔꯤꯕꯣ? ꯂꯩꯀꯥꯏꯁꯤ ꯂꯩꯔꯤꯕ ꯂꯩꯁꯥꯕꯤꯁꯦ ꯑꯩꯈꯣꯏ ꯈꯔ ꯈꯛꯁꯤꯅꯤ꯫ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯆꯥꯛ ꯆꯥꯅꯔꯒ ꯃꯥꯒ ꯍꯨꯟꯗꯣꯛꯑꯝꯃꯗꯤ ꯀꯩꯅꯣꯝ ꯈꯜꯂꯣꯏꯗ꯭ꯔꯣ? ꯂꯩꯁꯥꯕꯤꯅꯤ ꯍꯥꯏꯕꯩ ꯋꯥꯅꯤ ꯃꯆꯤꯟꯗꯤ ꯑꯣꯈꯥꯛ ꯀꯟꯕꯤ ꯂꯩꯁꯥꯕꯤꯅꯤ ꯈꯪꯉꯕ? ꯑꯩꯈꯣꯏ ꯃꯥꯒ ꯃꯥꯟꯅꯕ ꯌꯥꯝ ꯇꯟꯖꯩꯀꯣ꯫ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ ꯌꯥꯔꯦ ꯌꯥꯔꯦ ꯑꯃꯨꯛ ꯇꯥꯔꯒ ꯈꯠꯅꯕ ꯍꯧꯔꯛꯄ ꯇꯥꯔꯁꯤ꯫ ꯇꯨꯃꯤ ꯇꯨꯃꯤ ꯂꯩꯅꯔꯁꯤ꯫ ꯂꯩꯔꯥꯡꯗꯤ ꯃꯣꯏꯅ ꯀꯔꯤ ꯈꯟꯈꯤꯅꯤ ꯀꯔꯤ ꯍꯥꯏꯈꯤꯅꯤ ꯀꯔꯤꯝꯇ ꯈꯟꯕ ꯅꯠꯇꯦ꯫ ꯃꯥꯒꯤ ꯊꯣꯛꯄ ꯑꯃꯗ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯃꯌꯨꯝꯗ ꯍꯜꯂꯛꯂ ꯃꯇꯨꯡꯅꯤ ꯃꯁꯤ ꯉꯪꯁꯦ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯅꯣꯅꯤ? ꯌꯨꯝꯗ ꯉꯥꯛꯇ ꯂꯩꯇꯦ ꯍꯥꯏꯕꯅꯤ꯫ ꯃꯇꯝꯁꯨ ꯐꯅ ꯉꯜꯂꯤ ꯀꯥꯟꯅꯗꯦ ꯑꯩ ꯏꯅꯝꯃꯈꯣꯏꯗ ꯆꯠꯂꯨꯒꯦ꯫ ꯃꯣꯏꯒꯤ ꯃꯥꯏꯔꯦꯟ ꯃꯥꯡꯕꯒꯤ ꯋꯥ ꯍꯧꯗꯣꯔꯛꯄ꯭ꯔꯥ ꯌꯦꯡꯒꯦꯕ꯫ ꯑꯃꯨꯛ ꯑꯩꯅ ꯍꯨꯔꯥꯟꯕꯅꯤ ꯈꯪꯉꯕꯗꯤ ꯁꯣꯏꯗꯅ ꯁꯥꯂꯥꯟ ꯁꯥꯟꯅꯅꯤ꯫ ꯊꯣꯡꯂꯒ ꯆꯥꯕꯗꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯣꯝꯇ ꯋꯥ ꯉꯥꯡꯅ ꯉꯥꯡꯅ ꯂꯥꯛꯏ꯫ ꯁꯥꯟꯅꯔꯩ ꯃꯥꯡꯒꯣꯜꯗ ꯐꯅꯦꯛ ꯂꯣꯟꯗꯨꯅ ꯂꯩꯔꯤ꯫ ꯏꯅꯝꯃ ꯀꯩꯅꯣ ꯀꯅꯥꯒꯤ ꯐꯅꯦꯛꯅꯣꯗꯨꯕꯣ? ꯂꯩꯔꯥꯡ ꯅꯪ ꯂꯥꯛꯏꯔꯣ? ꯃꯤꯒꯤ ꯐꯅꯦꯛꯅꯤ ꯂꯥꯎ ꯂꯥꯎ ꯆꯪꯉꯣ꯫ ꯏꯅꯝꯃ ꯌꯥꯝ ꯐꯖꯩꯅꯦ ꯁꯤꯗꯤ꯫ ꯂꯝꯗꯥꯡ ꯈꯨꯂꯛ ꯅꯠꯇ꯭ꯔꯣ ꯐꯅꯦꯛꯁꯤꯕꯣ? ꯍꯣꯏ ꯍꯣꯏ ꯃꯥꯅꯤ ꯃꯥꯅꯤ꯫ ꯅꯪꯁꯨ ꯑꯁꯨꯝꯅ ꯂꯣꯟꯕꯁꯦ ꯇꯝꯁꯤꯜꯂꯨ ꯀꯩꯅꯣꯅꯤ꯫ ꯂꯦꯝꯅ ꯇꯨꯃꯤꯟꯅ ꯁꯨꯝ ꯇꯧꯗꯨꯅ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯌꯥꯝ ꯀꯥꯟꯅꯈ꯭ꯔ ꯄꯣꯠꯅꯤ ꯁꯤ꯫ ꯌꯥꯝꯅ ꯅꯠꯇ꯭ꯔꯁꯨ ꯂꯨꯄꯥ 5-8ꯗꯤ ꯑꯗꯨꯝ ꯀꯥꯟꯅꯔꯤꯕꯅꯤ꯫ ꯍꯣꯏ ꯏꯅꯝꯃ ꯑꯗꯣ ꯏꯅꯝꯃꯅ ꯈꯔ ꯍꯦꯛ ꯇꯥꯛꯄꯤꯔꯣ꯫ ꯑꯗꯣ ꯏꯅꯝꯃ ꯅꯣꯏꯒꯤ ꯍꯩꯒ ꯄꯥꯟꯗ꯭ꯔꯣ? ꯑꯩ ꯍꯩ ꯈꯤꯇ ꯆꯥꯒꯦꯕ꯫ ꯑꯥꯗ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯆꯥꯛ ꯆꯥꯅꯔꯨꯕꯒꯤ ꯇꯨꯝꯗ꯭ꯔꯕ ꯈꯪꯗꯤꯌꯦ꯫ ꯄꯥꯟꯕꯅꯤ ꯄꯥꯟꯕꯅꯤ ꯆꯠꯂꯣ ꯑꯁꯣꯝꯗ ꯍꯩꯈꯥ ꯄꯥꯟꯕꯅꯤ꯫ ꯂꯩꯔꯥꯡꯗꯣ ꯃꯅꯤꯡꯂꯣꯝꯗ ꯂꯥꯛꯂꯒ ꯍꯩꯈꯥ ꯄꯥꯜꯂꯤꯕꯗꯨ ꯍꯦꯛꯏ꯫ ꯏꯁ ꯀꯩꯅꯣꯅꯤ ꯁꯦꯕꯣꯠ ꯅꯠꯇ꯭ꯔꯥ? ꯍꯥꯎꯅꯤꯗ꯫ ꯃꯁꯤ ꯍꯦꯛꯇꯕ ꯌꯥꯗꯦ꯫ ꯑꯩ ꯇꯨꯃꯤꯟꯅ ꯍꯦꯛꯇ ꯍꯦꯛꯂꯒ ꯄꯨꯈ꯭ꯔꯒꯦ꯫ ꯍꯧꯖꯤꯛ ꯍꯦꯛꯄꯗꯤ ꯌꯥꯗꯦ꯫ ꯏꯅꯝꯃ ꯍꯩꯈꯥꯁꯦ ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯜꯂꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯥꯡꯗꯣ ꯁꯅꯥꯔꯩꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯔꯝꯂꯒ ꯍꯟꯈ꯭ꯔꯦ꯫ ꯏꯕꯣꯌꯥꯏꯃꯅ ꯁꯅꯥꯔꯩ ꯅꯨꯃꯤꯗꯥꯡꯒꯤ ꯏꯟꯁꯥꯡꯗꯤ ꯀꯔꯤ ꯊꯣꯡꯕ ꯇꯥꯔꯦ? ꯀꯩ ꯊꯣꯡꯗꯣꯏꯅꯣ ꯈꯪꯗꯤꯌꯦ ꯑꯔꯩꯕ ꯈꯔ ꯊꯣꯡꯖꯤꯜꯂꯒ ꯂꯣꯏꯔꯦ ꯀꯩꯅꯣ꯫ ꯑꯗꯣ ꯏꯃꯥꯗꯣ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕꯅꯤ ꯑꯃꯥꯏꯕꯝꯇ ꯀꯧꯕꯤꯔꯨꯆꯣ꯫ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯀꯧꯔꯨꯒꯦ꯫ ꯅꯪꯁꯨ ꯅꯊꯧꯗꯣ ꯆꯠꯂꯣꯏꯁꯤꯜꯂꯣ꯫ ꯆꯥꯛꯅ ꯅꯨꯃꯤꯗꯥꯡꯁꯦ ꯍꯣꯔꯦꯟ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯇꯧꯅꯤ ꯍꯥꯏꯔꯤꯅꯤ ꯅꯪꯕꯨ ꯌꯦꯡꯕ ꯆꯠꯂꯣꯏꯗ꯭ꯔꯣ? ꯆꯠꯅꯤꯡꯉꯦ ꯍꯥꯏꯗꯅꯕꯨ ꯆꯠꯄ ꯌꯥꯔꯤꯕ꯭ꯔꯣꯁꯦ? ꯏꯃꯥ ꯃꯁꯥ ꯉꯝꯗꯦ꯫ ꯑꯗꯨꯒꯤ ꯋꯥꯕꯨ ꯀꯩꯅꯣꯅꯤ? ꯏꯃꯥꯒꯤ ꯋꯥꯗꯤ ꯑꯩꯗꯨꯃꯛ ꯁꯪꯉꯝꯒꯦ꯫ ꯀꯥ ꯍꯦꯟꯅ ꯉꯝꯗꯕꯁꯨ ꯅꯠꯇꯦ ꯅꯪ ꯑꯗꯨꯝ ꯏꯇꯩꯃ ꯈꯣꯏꯒꯔ ꯂꯩꯔꯥꯡꯒꯔ ꯀꯩꯅꯣ ꯆꯠꯂꯣ꯫ ꯏꯁ ꯏꯃꯥ ꯃꯁꯥ ꯉꯝꯗ ꯂꯩꯔꯒ ꯑꯩꯅ ꯂꯤꯂꯥ ꯌꯦꯡꯕ ꯆꯠꯂꯗꯤ ꯐꯖ ꯐꯥꯠꯇꯦꯗ꯫ ꯅꯪ ꯌꯦꯡꯅꯤꯡꯂꯒ ꯑꯗꯨꯃꯛ ꯆꯠꯂꯣ ꯑꯩꯗꯤ ꯉꯝꯂꯔꯣꯏ꯫ ꯁꯥꯟꯅꯔꯦ ꯅꯪ ꯁꯤ ꯅꯨꯡꯁꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯃꯧꯁꯤꯡꯁꯦ ꯑꯄꯣꯛꯄ ꯃꯥꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯗ꯭ꯔꯕꯁꯤꯗ꯫ ꯑꯩꯒꯤ ꯏꯃꯥꯕꯨ ꯅꯪꯕꯨ ꯍꯦꯛ ꯄꯣꯛꯄ ꯏꯃꯥꯒꯨꯝꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯕꯁꯦ ꯑꯩ ꯄꯦꯜꯂꯤ ꯌꯥꯝ ꯅꯨꯡꯉꯥꯏ꯫ ꯏꯁ ꯑꯩꯕꯨ ꯄꯣꯛꯄ ꯏꯃꯥꯁꯨ ꯏꯃꯥꯅꯤ ꯅꯪꯒꯤ ꯏꯃꯥꯁꯨ ꯏꯃꯥꯅꯤ꯫ ꯑꯁꯤꯗ ꯑꯩꯅ ꯑꯃꯨꯛ ꯄꯣꯛꯄꯤꯕ ꯄꯣꯛꯇꯕ ꯈꯥꯏꯈꯤꯗ꯭ꯔꯣ? ꯌꯦꯡꯉꯨ ꯃꯈꯣꯏ ꯇꯥꯆꯧ ꯑꯩꯅ ꯃꯈꯣꯏ ꯇꯥꯆꯧꯒꯤ ꯏꯃꯥꯁꯦ ꯑꯩꯕꯨ ꯄꯣꯛꯄꯤꯕ ꯏꯃꯥ ꯅꯠꯇꯦ ꯀꯥꯏꯅ ꯊꯤꯅ ꯇꯧꯔꯦ ꯈꯜꯂꯣ꯫ ꯑꯗꯩ ꯏꯃꯥꯅꯁꯨ ꯁꯥꯎꯗꯨꯅ ꯑꯩꯒ ꯆꯤꯟꯗꯥ ꯄꯥꯎꯗꯥꯅꯅ ꯈꯠꯅꯔꯦ ꯈꯜꯂꯣ꯫ ꯏꯃꯨꯡ ꯑꯁꯦ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯐꯪꯈꯤꯗ꯭ꯔꯅꯦ? ꯑꯩꯅ ꯁꯣꯝꯗ ꯏꯃꯥꯅ ꯊꯤꯅ ꯇꯧꯔꯤꯕ ꯁꯨꯝꯅ ꯑꯩꯕꯨ ꯄꯣꯛꯄꯤꯕ ꯏꯃꯥꯗꯣ ꯃꯥꯕꯨꯁꯨ ꯑꯩꯈꯣꯏ ꯅꯥꯎꯕꯒꯤ ꯅꯨꯄꯤꯅ ꯑꯃꯨꯛ ꯏꯃꯥꯗ ꯑꯣꯠꯂꯗꯤ ꯑꯩꯕꯨ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯣ? ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯑꯗꯨꯁꯨ꯫ ꯑꯗꯨꯅꯤ ꯏꯃꯥꯕꯨ ꯑꯩꯅ ꯊꯤꯅ ꯇꯧꯔꯝꯃꯦ ꯈꯜꯂꯣ꯫ ꯏꯃꯥꯒꯤ ꯏꯆꯥꯅꯨꯄꯤ ꯂꯩꯗꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯩꯈ꯭ꯔ ꯃꯇꯝꯗ ꯃꯤꯅ ꯊꯤꯅ ꯇꯧꯕ ꯑꯣꯠꯄ ꯇꯥꯔꯒ ꯏꯃꯥꯕꯨ ꯅꯨꯡꯉꯥꯏꯒꯗ꯭ꯔꯅꯦ? ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕꯁꯦ ꯃꯤꯅꯨꯡꯁꯤꯅꯤ꯫ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯂꯤꯕ ꯃꯇꯝ ꯈꯔꯁꯤꯗ ꯍꯔꯥꯎ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕꯁꯤꯅꯤ꯫ ꯑꯗꯣ ꯃꯤ ꯑꯃꯒ ꯑꯃꯒ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯗꯦꯅꯤ꯫ ꯃꯥꯟꯅꯗꯕ ꯀꯌꯥ ꯑꯃꯁꯦ ꯃꯥꯟꯅꯅꯕ ꯑꯩꯈꯣꯏ ꯈꯔꯅ ꯁꯤꯜꯂꯕꯗꯤ ꯂꯣꯏꯅꯃꯛ ꯃꯥꯟꯅꯔꯛꯀꯅꯤ꯫ ꯈꯔꯅ ꯍꯥꯏꯅꯨ ꯂꯣꯏꯅꯃꯛꯅ ꯍꯥꯏꯌꯨ꯫ ꯍꯣꯏ ꯍꯣꯏ ꯆꯨꯝꯃꯤ ꯑꯩꯅ ꯏꯃꯥꯕꯨ ꯑꯄꯣꯛꯄ ꯏꯃꯥꯃꯛꯅꯤ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯅꯥꯎꯕꯒꯤ ꯅꯨꯄꯤꯅꯁꯨ ꯑꯩꯒꯤ ꯏꯃꯥꯕꯨ ꯑꯄꯣꯛꯄꯤꯃꯛꯅꯤ ꯈꯜꯂꯤꯕꯅꯤ꯫ ꯑꯩꯅ ꯈꯜꯂꯦ ꯍꯥꯏꯅ ꯃꯥꯅ ꯈꯜꯂꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ꯫ ꯌꯦꯡꯉꯣ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯦ ꯈꯨꯕꯥꯛ ꯈꯨꯅꯝꯅꯤ꯫ ꯑꯩꯈꯣꯏ ꯇꯥꯆꯧ ꯅꯪꯕꯨ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯣꯏꯅ ꯐꯪꯖꯔꯤꯕꯁꯦ ꯏꯃꯥꯁꯤꯅ ꯅꯪꯕꯨ ꯄꯣꯛꯄꯤꯔꯝꯕꯒꯤ ꯅꯠꯇ꯭ꯔꯣ? ꯑꯩꯒꯤ ꯏꯁꯣꯔꯃꯛꯅꯤ ꯈꯜꯂꯤꯕ ꯏꯄꯨꯔꯣꯏꯕ ꯅꯍꯥꯛꯄꯨ ꯄꯣꯛꯄꯤꯔꯤꯕ ꯏꯃꯥꯗꯤ ꯏꯁꯣꯔ ꯅꯠꯇ꯭ꯔꯣ? ꯏꯃꯥꯅ ꯅꯍꯥꯛꯄꯨ ꯄꯣꯛꯂꯝꯗ꯭ꯔꯕꯗꯤ ꯑꯩꯅ ꯉꯁꯤ ꯏꯁꯣꯔꯃꯛꯅꯤ ꯈꯟꯖꯔꯤꯕ ꯅꯍꯥꯛꯄꯨ ꯑꯩꯒꯤ ꯏꯃꯤꯠ ꯑꯁꯤꯅ ꯎꯕ ꯐꯪꯂꯝꯒꯗ꯭ꯔꯅꯦ? ꯑꯗꯨꯅ ꯏꯃꯥꯁꯨ ꯏꯁꯣꯔꯅꯤ ꯅꯍꯥꯛꯁꯨ ꯏꯁꯣꯔꯅꯤ꯫
siga chap manana nahangnasu aibu pokpiriba imabu asumna khanduna nushina loinaraba sidabu kaida khatnaningai leirige imanasu masai khoibu midyen chap manana yenglaga sina mauni sini isani khaida isagi isanga ni khanna nushina loinabirabadi kidobagi khana sainaba yawdoino hoini sina nangai yiwani dana mi loina nangai na khaliba sumna khalodi yadedana khandribu yoisingsu khannam honaba tabani tungda hawrakliba isaisu angang singda phajaba pawtak piba thaksi khasi khanganba wangang sangang phajanba thak khanaina chatlabadi loina khanarakani aige gi imungdagi hawna semtogagabu kai wakhal taroi mipum khudingma nushi sana leiba pamnariba ngaktani wakhal haibasina aphaba oiro phattaba oiro phana loina khandokpasina aphaba sina phattaba haidana loina khangjilaga haina singna mi loinaba wangang sangang phajaragabu kai khatna sainaba yawni nangi wasidi aibu wa mahiningeda kai hainingiba kai boyni aini ta nangse maram khangda phure khaluni nangso chaina khangba ngamdabagi khutlalakani adai nasin kumani adai aiso adumna tawri nangbu phure na khalo kamai tawni na sidani aduma khanabo leisi is adubu waro mi bu hekta maram leitana phuba yabro ado maram amadi leibagi phuriba oini hoi maram lo khangnaba ai wadi hanglakani nangna so hairakani maram do aina maram adugi matik sawba kumpirabada nangna kaigi phuni sauni aduga mi bulani sauri adu wada haidana hekta wahang pahong yaudana ngame matagumna phubadi tawridabani hanu wado khangnaba haina dawni ado haibada yanada boiradi adudi marai tari hainaba yada wabu leibro wase khasik hainabada loina bab tanabani taada mi leiraga tanaba haiba tari aduda mu sauragana haiba ngangba lawdaba taada mi di kaime wa haidaba sina khwaidagi pharabani hoisi hoisi ibani wari amuda sakidori ado imagi di karim khalunu ngyak nangso nasungna manabiga pundana harau kumai ngak yengso hoisi imagi naktamta salugi asi airamlaga sanare taramliba thabakto loisilamlaga imungda manimgi manakta sangkri iba yaima momonoktuna sanare se wakhal budi yam tai ma gumma yam leiradi lebak se ingna signa pani ma imao kaidauria kari haininge nangbo haksang kaisu tawdraba khara phare kaisu tawdreda ma kai saninge chaningbam hairose kaisu saningdeda anaba hinabu kari saningnia insangi wa oiragana nangna dum khangna thomlo yengoi maningda sebot khara panbani samput phutlo khara aduk sabaya bar yengi sum sadradi isasya sonjilani hoima namongni hana bisilagi asumna sanare maninglomda sebot hek pathuklei haima seboti palamtri kamai tongni sidia kanan hekrabaza minadi hekloi heklaso kana sulakteda aibu lairangda manatana lakte amuk khangdana mingonda tainaba yadi adudi khangnaba ibu moida sasira manatana aikoida kana sulakte hoida asiaraga sanare leirang hoida lai kaino iche nai phunumi ainga tang sanaba chapaniba nai iche iche na chapadi yaraga aina sanabadi kai yadri no iche he nachin yong khumning ha phajilawra yumsi kana sulaike nang khanglibu na traba ha yumda leiraga sanaba kaidoge masi leirang kaino ne ngang sida adu kana phuribuduba naramaninya nangi khupudo inamana khangdi khangdana waya wangbiragano kai thoina ngangaino upa nupa warak sabani inamana sida khutingjilakano hayeng soira nanglakanda wadoise inama khoinate ai khangna wadoiba khanglabra sanare leirangi wadu munna tai khangi leirang se karamba nupi masano haiba saubagi mahutta momondum noklaga haire hey tomba kaigino nangna nasini yadaba thabak tawribudubo masidi tawnune tumna nangwa nasi singang lisaklibasia nangmu phaningbagini adu leirang inamana nakhoida laklibasia ataihi nate nakhoigi sibot ka leibro leirabadi anida pirao imado masangamde samput chaningi haye leirangdi mana ngangthokluribaduda sanarina saroklaga nganglakadra khalubani saraktabi momonoklaga mokpanu pado oina nganglaga mangonda dumna hairakpaduda madu ngahakti tarang chali sebotu makhoidagi heklakpani lonna haiba kaw makai masu harauna khumi leikhibani inama asi hairaga puthoraklaga pi tanja sana sanare hairei
ꯑꯩꯈꯣꯏ ꯃꯅꯤꯡꯗ ꯄꯥꯟꯕꯅꯤ ꯂꯩꯔꯝꯗ꯭ꯔꯦ ꯑꯗ ꯀꯩꯊꯦꯜ ꯆꯠꯇꯨꯅ ꯍꯧꯖꯤꯛꯄꯨ ꯀꯅꯥꯅ ꯂꯩꯅꯤ ꯊꯦꯡꯖꯤꯜꯂꯛꯏ ꯅꯪꯒꯤꯁꯤ ꯍꯦꯛꯇ ꯏꯅꯝꯃ ꯂꯥꯛꯑꯕꯅꯤ ꯂꯩꯔꯥꯡꯗꯨ ꯋꯥꯍꯩ ꯑꯁꯤꯗ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ ꯏꯅꯝꯃ ꯑꯩꯁꯨ ꯀꯩꯊꯦꯜꯗ ꯂꯩꯔꯛꯄꯅꯤ ꯍꯣꯏ ꯍꯣꯏ ꯏꯅꯝꯃ ꯆꯠꯂꯦꯀꯣ ꯃꯃꯥꯏ ꯃꯃꯤꯠ ꯏꯊꯛ ꯊꯛꯀꯠꯅ ꯂꯩꯍꯧꯔꯤꯕꯗꯨꯗ ꯁꯅꯥꯔꯩꯗꯤ ꯂꯥꯏꯅꯗꯨꯃꯛ ꯈꯪꯏ ꯀꯩꯁꯨ ꯂꯩꯇꯕ ꯁꯦꯕꯣꯠ ꯃꯆꯥ ꯑꯁꯤꯒꯤꯗꯃꯛ ꯍꯨꯔꯥꯟꯕꯤ ꯃꯤꯡꯊꯣꯜ ꯄꯤꯔꯒ ꯈꯠꯅ ꯆꯩꯅ ꯇꯧꯒꯗꯕ ꯁꯅꯥꯔꯩ ꯅꯠꯇꯦ ꯀꯩꯅꯣ ꯏꯅꯝꯃꯁꯤ ꯀꯩꯝ ꯈꯪꯗꯕ ꯖꯥꯠꯂ ꯈꯪꯗꯕ ꯃꯥꯜꯂꯤ ꯅꯠꯇ꯭ꯔꯒ ꯈꯪꯉꯒ ꯂꯥꯛꯏꯕ꯭ꯔꯥ ꯑꯩꯁꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯈꯪꯂꯛꯀꯅꯤ ꯃꯔꯝꯁꯤꯅ ꯑꯩ ꯃꯤꯒꯤ ꯃꯄꯣꯠ ꯂꯧꯔꯔꯣꯏꯒꯦꯗ ꯑꯩꯕꯨ ꯆꯠꯇꯨꯅ ꯍꯥꯏꯔꯨꯁꯤꯔꯅꯦ ꯍꯥꯏꯔꯔꯣꯏꯒꯦꯗ ꯂꯩꯔꯥꯡꯁꯨ ꯇꯨꯃꯤꯟꯅ ꯂꯩꯍꯧꯔꯤ ꯉꯁꯤꯒꯤ ꯁꯅꯥꯔꯩꯒꯤ ꯃꯇꯧ ꯑꯁꯤꯗ ꯂꯩꯔꯥꯡꯗꯨ ꯅꯍꯥꯟꯈꯩ ꯈꯟꯗꯕ ꯋꯥꯈꯜ ꯑꯃꯗꯤ ꯈꯟꯈ꯭ꯔꯕꯅꯤ ꯇꯣꯝꯕ ꯅꯈꯣꯏꯅ ꯁꯤꯗꯨ ꯌꯥꯝ ꯇꯜꯂꯤꯅꯤ ꯑꯩ ꯅꯣꯏꯗ ꯆꯪꯕꯁꯦ ꯑꯗꯨꯅꯅꯦ ꯑꯩ ꯍꯟꯈ꯭ꯔꯒꯦ ꯉꯥꯛꯇꯪ ꯆꯠꯂꯨꯁꯦ ꯑꯩꯈꯣꯏ ꯆꯦꯗꯨ ꯀꯩꯁꯨ ꯍꯥꯏꯔꯣꯏꯌꯦ ꯇꯥ ꯆꯧꯔꯦꯟ ꯀꯩꯝ ꯍꯥꯏꯔꯣꯏꯌꯦ ꯅꯠꯇꯦ ꯀꯩꯒꯤꯅꯣꯕ ꯑꯩꯈꯣꯏ ꯆꯦꯅ ꯇꯥ ꯆꯧꯔꯦꯟ ꯅꯉꯣꯟꯗ ꯊꯤꯅꯒ ꯉꯥꯡꯈꯤꯕ ꯂꯩꯕ꯭ꯔꯕ ꯂꯩꯇꯦ ꯃꯥꯏ ꯃꯁꯤ ꯈꯨꯀꯟꯗꯣ ꯑꯩ ꯑꯃꯨꯛ ꯊꯦꯡꯅꯔꯒ ꯉꯥꯡꯕꯁꯦꯕ ꯇꯧꯔꯛꯀꯅꯤ ꯑꯗꯨꯅꯅꯦ ꯑꯩꯅ ꯇꯜꯂꯤ ꯍꯥꯏꯁꯦ ꯃꯔꯝ ꯂꯩꯇꯅ ꯑꯩꯈꯣꯏ ꯆꯦꯅ ꯍꯦꯛꯇ ꯉꯥꯡꯕ ꯌꯥꯕ ꯅꯠꯇꯦ ꯂꯥꯛꯎꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯅꯝꯗꯅ ꯇꯣꯝꯕꯅ ꯆꯥꯎꯔꯦꯜꯕꯨ ꯃꯌꯨꯝꯗ ꯄꯨꯁꯤꯜꯂꯛꯏ ꯆꯥꯎꯔꯦꯜꯅ ꯂꯩꯔꯥꯡꯕꯨ ꯅꯨꯡꯁꯤꯖꯕꯅꯤ ꯂꯩꯔꯥꯡꯅ ꯁꯨꯡꯄꯥꯝ ꯄꯥꯝꯗꯕꯒꯤ ꯍꯦꯛ ꯍꯦꯛ ꯆꯥꯎꯔꯦꯜꯗ ꯉꯥꯡꯕ ꯆꯩꯕ ꯇꯧꯕꯅꯤ ꯂꯩꯔꯥꯡ ꯍꯥꯏꯔꯦꯗꯅ ꯋꯥꯉꯥꯡꯗꯗꯤ ꯏꯆꯦ ꯇꯥ ꯆꯥꯎꯔꯦꯟ ꯉꯥꯛꯇꯪ ꯐꯝꯃꯝꯃꯨ ꯑꯩꯅ ꯂꯣꯏꯁꯤꯜꯂꯛꯀꯦꯕ ꯍꯣꯏ ꯁꯨꯃꯥꯏꯅ ꯐꯝꯂꯤꯉꯩ ꯃꯥꯏ ꯂꯩꯔꯥꯡ ꯍꯥꯏꯗꯣ ꯊꯣꯛꯂꯛꯑꯗꯤ ꯑꯩꯗꯤ ꯂꯣꯏꯔꯦ ꯅꯨꯡꯁꯤ ꯍꯥꯏꯕꯕꯨ ꯃꯥꯒꯤ ꯋꯥꯉꯥꯡꯗꯣ ꯍꯥꯎꯇꯕꯅꯤ ꯌꯥꯝꯅ ꯑꯗꯨꯅꯅꯤ ꯑꯩꯅ ꯃꯣꯏꯗ ꯆꯪꯕ ꯇꯜꯂꯤꯁꯦ ꯍꯥꯏꯅ ꯂꯩꯔꯥꯡꯗꯨ ꯏꯁꯤꯡ ꯁꯣꯛꯂꯨꯕꯅꯤ ꯂꯥꯛꯏ ꯃꯥꯡꯒꯣꯜꯗ ꯃꯤ ꯐꯝꯂꯝꯕꯗꯨꯗ ꯃꯃꯤꯠ ꯁꯨꯛꯂꯞ ꯇꯧꯅ ꯌꯦꯡꯂꯛꯏ ꯀꯩꯅꯣꯅꯤ ꯀꯅꯥꯅꯣ ꯃꯥꯏ ꯆꯥꯎꯔꯦꯜ ꯍꯥꯏꯗꯨꯅꯤ ꯀꯩꯅꯣꯅꯤ ꯀꯩꯗꯧꯕ ꯂꯥꯛꯏꯕꯁꯤꯗ ꯂꯥꯛꯏꯅꯤ ꯃꯥꯏ ꯂꯩꯔꯥꯡꯁꯦ ꯇꯥ ꯆꯥꯎꯔꯦꯜ ꯀꯩꯗꯧ ꯂꯥꯛꯏꯅꯣ ꯑꯩꯔꯣ ꯅꯉꯣꯟꯗ ꯅꯠꯇ꯭ꯔꯗꯤ ꯀꯅꯥ ꯂꯩꯒꯦ ꯁ꯭ꯋꯥꯏꯗ ꯆꯥꯎꯔꯦꯜ ꯀꯧꯕ ꯃꯤ ꯇꯣꯝꯕꯒ ꯂꯥꯛꯄꯅꯤ ꯑꯩꯈꯣꯏ ꯑꯁꯤꯐꯥꯎꯗ ꯆꯠꯀꯦꯅ ꯅꯁꯨꯡ ꯅꯃꯥꯟꯅꯕ ꯂꯩꯇ꯭ꯔꯣ ꯇꯣꯝꯕ ꯍꯧꯔꯤꯁꯦ ꯑꯁ ꯂꯩꯔꯥꯡ ꯋꯥꯍꯩꯗꯨꯗꯤ ꯏꯀꯥꯏꯀꯣ ꯏꯀꯥꯏꯔꯗꯤ ꯆꯠꯂꯣꯅ ꯌꯨꯝꯗ ꯏꯀꯥꯏꯔꯗꯤ ꯀꯩꯗꯧꯕꯩ ꯂꯥꯛꯏꯅꯣ ꯏꯀꯥꯏ ꯈꯪꯉꯗꯤ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣꯕ ꯈꯪꯗꯕꯩ ꯂꯥꯛꯏ ꯅꯠꯇ꯭ꯔꯣ ꯅꯪꯒꯤꯗꯣ ꯏꯀꯥꯏꯅꯤ ꯈꯪꯅ ꯈꯪꯅ ꯂꯥꯛꯏꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯩꯔꯥꯡꯗꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ ꯃꯤꯅ ꯀꯔꯤ ꯈꯟꯅꯤ ꯈꯣꯠꯅꯤ ꯀꯔꯤꯝ ꯈꯪꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯆꯥꯎꯔꯦꯜꯗꯤ ꯏꯀꯥꯏꯔꯞ ꯇꯧꯅ ꯂꯩꯍꯧꯔꯤ ꯇꯣꯝꯕ ꯊꯣꯛꯂꯛꯇ꯭ꯔꯤꯉꯩ ꯆꯠꯂꯒꯦ ꯍꯥꯏꯅ ꯊꯣꯛꯂꯛꯏ ꯇꯥ ꯆꯥꯎꯔꯦꯜ ꯀꯩꯅꯣ ꯆꯠꯃꯤꯟꯅꯁꯦ ꯍꯥꯏꯔꯒ ꯅꯪ ꯆꯠꯂꯝꯃꯤꯁꯦ ꯂꯥꯎ ꯆꯠꯂꯁꯤ ꯇꯣꯝꯕ ꯂꯩꯍꯧꯔꯣ ꯑꯩ ꯑꯗꯨꯝ ꯆꯠꯂꯒꯦ ꯅꯣꯏꯅ ꯆꯦꯅ ꯑꯃꯨꯛ ꯉꯥꯡꯕꯤꯅꯤ ꯌꯥꯔꯦ ꯑꯩ ꯑꯗꯨꯝ ꯆꯠꯂꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯥꯎꯔꯦꯜꯗꯨ ꯆꯠꯈꯤꯔꯝꯃꯤ ꯅꯍꯥꯟꯈꯩꯅꯤ ꯉꯁꯤꯗꯤ ꯇꯣꯝꯕ ꯁꯥꯎꯅꯤꯡꯂꯛꯏ ꯃꯆꯦꯒꯤ ꯃꯇꯧ ꯑꯗꯨꯗ ꯏꯆꯦ ꯀꯩꯅꯣ ꯇꯣꯝꯕ ꯀꯩꯗꯧꯔꯒꯦ ꯇꯥ ꯆꯥꯎꯔꯦꯜꯗ ꯏꯆꯦꯅ ꯀꯩ ꯍꯥꯏꯔꯨꯒꯦ ꯃꯤꯅ ꯅꯨꯡꯉꯥꯏꯇꯅ ꯆꯠꯈ꯭ꯔꯤꯁꯦ ꯀꯩꯅꯣ ꯏꯆꯦꯗꯤ ꯀꯩꯁꯨ ꯍꯥꯏꯗꯦꯅ ꯏꯆꯦ ꯑꯩ ꯏꯆꯦꯒꯤ ꯅꯒꯨꯟ ꯈꯪꯉꯤ ꯏꯆꯦꯒꯤ ꯃꯤꯅ ꯀꯔꯤ ꯈꯟꯅꯤ ꯈꯪꯗꯅ ꯅꯨꯡꯉꯥꯏꯔꯤ ꯅꯨꯡꯉꯥꯏꯔꯣꯏ ꯈꯪꯗꯅ ꯉꯥꯡꯅꯤꯡꯉꯤ ꯁꯛꯅꯤꯡꯉꯦꯅ ꯄꯉꯥꯡ ꯉꯥꯡꯕꯗꯣ ꯇꯧꯅꯨ ꯍꯌꯦꯡ ꯇꯨꯡꯗ ꯏꯆꯦꯒꯤ ꯃꯤ ꯂꯩꯔꯣꯏ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯏꯆꯦ ꯅꯪ ꯂꯩꯁꯥꯕꯤꯅꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯐꯖꯅ ꯉꯥꯡꯕ ꯇꯝꯃꯨ ꯅꯧꯄꯥ ꯑꯩꯅ ꯉꯁꯤ ꯏꯆꯦ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕꯁꯦ ꯏꯆꯦꯅ ꯒ꯭ꯌꯥꯟ ꯇꯥꯃꯜꯂꯛꯇꯕꯩ ꯍꯥꯏꯕꯅꯤ ꯅꯧꯄꯥꯕꯨ ꯉꯥꯛꯄꯤꯌꯨ ꯏꯆꯦꯗ ꯍꯪꯒꯠꯅ ꯉꯥꯡꯉꯦꯅ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯣꯝꯕ ꯁꯥꯎꯅ ꯆꯠꯈꯤ ꯀꯩꯅ ꯉꯥꯡꯗꯣꯏꯅꯤ ꯃꯁꯤ ꯉꯥꯡꯁꯤꯕꯣ ꯃꯆꯦ ꯑꯩꯉꯣꯟꯗ ꯃꯤꯒꯤꯗꯃꯛꯇ ꯃꯆꯤꯟꯁꯦ ꯀꯌꯥꯇ ꯈꯟꯅ ꯉꯥꯡꯉꯝꯃꯤꯅꯣ ꯈꯪꯏ ꯆꯥꯛ ꯑꯝꯇ ꯍꯥꯞꯄꯣꯏꯕ ꯑꯩꯁꯨꯅꯦ ꯑꯕꯣꯛ ꯍꯣꯏꯗ ꯆꯠꯂ ꯆꯥꯔꯨꯒꯦ ꯂꯩꯔꯥꯡꯁꯨ ꯌꯨꯝꯗ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯂꯒ ꯃꯕꯣꯛ ꯄꯤꯁꯛ ꯍꯣꯏꯗ ꯂꯥꯛꯏ ꯏꯕꯣ ꯇꯥꯏꯅꯦ ꯏꯃꯨꯡꯗ ꯆꯪꯂꯛꯑꯣ ꯏꯕꯣ ꯆꯥꯛ ꯊꯣꯡꯗꯣꯏ ꯅꯠꯇ꯭ꯔꯣ ꯊꯣꯡꯗꯣꯏꯅꯦ ꯀꯩꯗꯧꯔꯦ ꯏꯄꯨꯗꯤ ꯂꯩꯇ꯭ꯔꯣ ꯂꯩꯈꯤꯕꯅꯤ ꯇꯨꯝꯂꯝꯅꯤ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦꯅꯦ ꯀꯩꯁꯨ ꯇꯧꯗꯦ ꯆꯥꯛ ꯇꯣꯛꯑꯕꯣ ꯑꯩꯒꯤꯁꯨ ꯌꯥꯝꯅ ꯊꯣꯡꯉꯨꯀꯣ ꯀꯩꯒꯤꯅꯣꯅꯦ ꯌꯨꯝꯗ ꯆꯦꯡ ꯂꯩꯍꯧꯗ꯭ꯔꯕ꯭ꯔꯣ ꯑꯁ ꯋꯥꯁꯨ ꯐꯪꯉꯤ ꯀꯩ ꯍꯥꯏꯅꯤꯡꯉꯤꯅꯣ ꯈꯪꯗꯦ ꯌꯥꯔꯦ ꯆꯥꯖꯅꯤꯡꯗꯦ ꯍꯥꯞꯄꯨꯅꯨ ꯆꯥꯛ ꯑꯝꯇ ꯆꯠꯂꯦ ꯑꯩ ꯍꯩꯃꯥ ꯃꯁꯤꯗꯤ ꯀꯩꯅꯣꯅꯦ ꯍꯥꯏ ꯂꯥꯛꯈꯣꯅꯦ ꯅꯪꯕꯣ ꯑꯕꯣꯛꯅ ꯀꯧꯕ ꯇꯥꯗꯈꯩ ꯂꯩꯔꯥꯡꯗꯣ ꯐꯦꯠ ꯇꯧꯔꯒ ꯆꯠꯈ꯭ꯔꯦ ꯑꯣꯟꯊꯣꯛꯄ ꯑꯉꯥꯡꯅꯤ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯃꯧꯒ ꯏꯆꯥ ꯅꯨꯄꯥꯒ ꯂꯥꯛꯄꯗ ꯑꯃꯨꯛꯇ ꯅꯨꯄꯤ ꯃꯆꯥꯁꯦ ꯉꯥꯡꯍꯟꯗꯕ ꯌꯥꯗ꯭ꯔꯦ ꯃꯁꯤ ꯑꯉꯥꯡꯁꯤ ꯀꯩꯅꯣꯝ ꯇꯧꯔꯦ ꯍꯌꯦꯡ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠꯈ꯭ꯔ ꯃꯇꯝꯗ ꯃꯥ ꯐꯤꯕꯝ ꯑꯃ ꯆꯥꯔꯔꯣꯏ ꯈꯔ ꯋꯥꯔꯛ ꯍꯧꯗ꯭ꯔꯕꯗꯤ ꯂꯩꯃꯤꯟꯅꯕꯅꯤ ꯑꯍꯜ ꯑꯣꯏꯔꯕ ꯑꯩꯅ ꯁꯦꯟꯅꯕ ꯄꯥꯛ ꯉꯝꯗꯦ ꯏꯆꯥ ꯅꯨꯄꯥꯒ ꯏꯃꯧꯒꯗꯣ ꯉꯥꯡꯅꯧ ꯁꯛꯅꯧ ꯌꯥꯗꯦ ꯃꯥꯒꯤ ꯃꯑꯣꯡꯁꯤꯗꯗꯤ ꯂꯩꯔꯥꯡꯗꯣ ꯑꯃꯨꯛ ꯅꯥꯎꯕꯤ ꯍꯣꯏꯗ ꯂꯥꯛꯏ ꯅꯥꯎꯕꯤ ꯀꯩ ꯍꯥꯏꯒꯦ ꯍꯩꯃꯥ ꯂꯩꯔꯥꯡ ꯌꯥꯝ ꯊꯥꯖꯗꯅ ꯂꯥꯛꯏꯗ ꯀꯩꯗꯧꯔꯒꯦ ꯑꯩꯁꯤ ꯉꯁꯤꯗꯤ ꯅꯣꯏꯗ ꯆꯥꯛ ꯆꯥꯒꯦꯅ ꯂꯥꯛꯏꯅꯦ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ ꯍꯣꯏꯅꯦ ꯂꯥꯛꯑꯣ ꯁꯤꯗ ꯐꯝ ꯅꯪꯅ ꯁꯤꯗ ꯆꯥꯛ ꯆꯥꯔꯅꯤ ꯇꯣꯝꯕꯅ ꯀꯝꯗꯧꯕ ꯃꯗꯨ ꯑꯉꯥꯡꯗꯨꯒꯤ ꯋꯥꯕꯨ ꯃꯥꯅ ꯃꯥꯒꯤ ꯊꯣꯛꯄ ꯑꯩꯅ ꯑꯩꯒꯤ ꯊꯣꯛꯄ ꯅꯣꯏ ꯑꯅꯤꯕꯨ ꯈꯠꯅꯕ꯭ꯔꯣ ꯀꯩꯗꯧꯔꯒꯦ
ꯆꯦꯡ ꯂꯩꯇꯕꯩꯔꯣ? ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩ ꯆꯦꯡ ꯄꯤꯒꯦ, ꯄꯨꯟꯅ ꯊꯣꯡꯂꯒ ꯆꯥꯎ꯫ ꯆꯦꯡꯕꯨꯗꯤ ꯂꯩꯍꯧꯔꯤꯗ, ꯑꯩꯈꯣꯏ ꯇꯣꯝꯕꯗꯣ ꯉꯁꯤ ꯆꯔꯥ ꯍꯦꯜꯍꯟꯒꯦ ꯇꯧꯅꯤ꯫ ꯀꯩꯅꯣ ꯑꯩꯁꯦ, ꯀꯩꯒꯤꯅꯣ? ꯅꯥꯎꯕꯤ, ꯅꯪꯁꯨ ꯋꯥ ꯌꯥꯝ ꯍꯪꯉꯤ, ꯇꯜꯂꯤꯍꯦ, ꯀꯩꯅꯣ ꯈꯪꯗꯦ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯌꯥꯝ ꯄꯤꯖꯅꯤꯡꯗ꯭ꯔꯒꯅ ꯆꯠꯈ꯭ꯔꯒꯦ, ꯁꯨꯛꯂꯥꯛ ꯍꯦꯛ ꯂꯥꯛꯑꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯩꯔꯥꯡꯗꯨ ꯑꯃꯨꯛ ꯊꯣꯛꯂꯛꯏ꯫ ꯃꯥ ꯌꯨꯝꯗ ꯑꯣꯏꯅ ꯍꯟꯗꯛꯃꯨꯛꯇꯤ ꯂꯥꯛꯏ꯫ ꯃꯥꯅ ꯌꯨꯝꯗ ꯂꯥꯛꯄꯗ ꯐꯅ ꯊꯦꯡꯂꯦ꯫ ꯃꯧꯄꯥ ꯅꯨꯄꯥ ꯇꯣꯝꯕꯅ ꯆꯥꯛ ꯊꯣꯡꯂꯝꯃꯤ꯫ ꯂꯩꯔꯥꯡ ꯏꯁꯧ ꯂꯥꯡꯁꯤꯟꯅꯩ, ꯆꯥꯅꯤꯡꯕ ꯀꯧꯕꯅ ꯆꯥꯛꯇꯣ ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛ ꯆꯥꯔꯒ ꯇꯨꯝꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯂꯩꯔꯥꯡ ꯃꯇꯝ ꯑꯌꯥꯝꯕꯗ ꯃꯤꯒ ꯈꯠꯅ ꯆꯩꯅ ꯇꯧꯒꯜꯂꯤ꯫ ꯃꯤꯅ ꯐꯍꯟꯅꯤꯡꯕꯒꯤ ꯉꯥꯡꯂꯛꯂꯕꯁꯨ ꯍꯦꯛ ꯃꯆꯤꯟ ꯈꯨꯝꯗꯨꯅ ꯐꯠꯇꯅ ꯈꯜꯂꯒ ꯈꯠꯅꯕ, ꯑꯌꯥꯝꯕ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗ ꯃꯤꯅꯁꯨ ꯃꯉꯣꯟꯗ ꯋꯥ ꯀꯌꯥ ꯉꯥꯡꯅꯤꯡꯂꯝꯗꯦ꯫ ꯃꯇꯣꯝꯇ ꯑꯌꯥꯝꯕ ꯇꯣꯈꯥꯏꯅ ꯇꯥꯔꯒ ꯂꯩ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯩꯕꯨ ꯏꯇꯣꯝꯇ ꯇꯟꯈ꯭ꯔꯦꯗ꯫ ꯃꯤ ꯑꯃꯒꯤ ꯌꯨꯝꯗ ꯆꯠꯂꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯧꯁꯨ ꯂꯣꯏ ꯍꯦꯛ ꯈꯠꯅ ꯊꯣꯛꯏ, ꯀꯅꯥꯝ ꯍꯦꯛ ꯂꯩꯇꯦ꯫ ꯑꯃꯗꯤ ꯂꯩꯕꯨ, ꯇꯜꯂꯤꯅꯤ ꯃꯣꯏ ꯆꯪꯕ꯫ ꯏꯆꯦ, ꯑꯩ ꯑꯁ꯭ꯋꯥꯏꯐꯥꯎꯗ ꯆꯠꯂꯨꯒꯦ꯫ ꯀꯩꯗꯧꯕꯅꯣ ꯇꯣꯝꯕ? ꯃꯤ ꯑꯃꯇ ꯎꯅꯧꯒꯦ꯫ ꯀꯅꯥꯒꯤ ꯃꯤ? ꯅꯆꯟꯅꯨꯄꯤ ꯎꯅꯔꯨꯒꯦ꯫ ꯇꯥꯟ ꯆꯥꯔꯗꯤ ꯉꯁꯤ ꯄꯨꯁꯤꯜꯂꯛꯀꯦ꯫ ꯍꯦ, ꯆꯍꯤ ꯃꯇꯥꯡꯗꯨꯒ ꯅꯆꯦ ꯑꯩ ꯏꯆꯥꯎ ꯆꯥꯎꯅꯔꯤꯁꯤ ꯎꯗ꯭ꯔꯣ ꯅꯪ? ꯏꯆꯦ, ꯀꯩꯅꯣꯅꯦ, ꯏꯆꯦꯁꯤ ꯂꯤꯔꯕꯅꯤ, ꯑꯩꯅ ꯆꯍꯤ ꯃꯇꯥꯡ ꯆꯞ ꯆꯥꯔꯕꯅꯤ꯫ ꯈꯪꯗꯦ, ꯑꯩ ꯆꯠꯂꯦꯀꯣ ꯏꯆꯦ꯫ ꯍꯦ, ꯉꯥꯏꯈꯣꯅꯦ꯫ ꯇꯣꯝꯕ ꯇꯥꯗꯕꯤ ꯆꯠꯈ꯭ꯔꯦ꯫ ꯍꯩꯃꯥ, ꯑꯁꯦꯡꯕꯔꯣ ꯃꯥꯅ ꯍꯥꯏꯔꯝꯃꯤꯁꯤꯕꯣ? ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ? ꯑꯩꯁꯨ ꯆꯦꯜꯂꯒꯦꯁꯨ ꯅꯨꯄꯥ ꯂꯩꯇꯦ꯫ ꯆꯥꯎꯔꯦꯜꯗ ꯆꯦꯜꯂꯤꯁꯨ ꯑꯩꯅ ꯊꯤꯅ ꯉꯥꯡꯈꯤ ꯃꯌꯥꯝꯗꯨꯗ ꯏꯀꯥꯏꯕꯅꯤꯅꯦ꯫ ꯃꯧ ꯂꯥꯛꯑꯗꯤ ꯑꯩꯅꯦ ꯌꯨꯝꯗ ꯁꯨꯝ ꯂꯩꯔꯤꯁꯦ ꯐꯪꯂꯔꯣꯏ꯫ ꯀꯃꯥꯏꯅ ꯇꯧꯅꯤ? ꯃꯇꯣꯝꯇ ꯍꯦꯛ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯩ꯫ ꯇꯣꯝꯕꯅꯗꯤ ꯃꯆꯦꯗ ꯐꯥꯒꯤ ꯇꯧꯖꯔꯝꯕꯅꯤ, ꯂꯩꯔꯥꯡꯗꯤ ꯑꯁꯦꯡꯕ ꯑꯣꯏꯅ ꯈꯟꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯇꯣꯝꯕꯃꯨꯛ ꯂꯥꯛꯏ꯫ ꯀꯩꯅꯣ ꯅꯪꯒꯤꯁꯦ ꯃꯧ ꯄꯨꯔꯛꯑꯕ꯭ꯔꯣ? ꯍꯥ? ꯀꯥꯏꯗꯩ ꯃꯧꯅꯣ ꯏꯆꯦ? ꯑꯩꯅ ꯐꯥꯒꯤ ꯇꯧꯕꯅꯤ, ꯅꯨꯄꯤꯒ ꯀꯣꯏꯗꯦ ꯑꯩ꯫ ꯍꯦ, ꯐꯥꯒꯤꯕꯨ ꯑꯗꯨꯝꯅ ꯇꯧꯅꯕ꯭ꯔꯥ? ꯍꯥ? ꯏꯆꯦꯅ ꯊꯥꯖꯔꯤꯕꯗꯨꯅ ꯑꯗꯨꯅ ꯍꯦꯟꯅ ꯉꯛꯈ꯭ꯔꯦ꯫ ꯐꯥꯒꯤ ꯑꯣꯏꯔꯁꯨ ꯂꯩꯔꯥꯡꯗꯤ ꯉꯁꯤꯗꯤ ꯃꯥ ꯋꯥꯈꯜ ꯑꯃ ꯇꯧꯈ꯭ꯔꯦ꯫ ꯅꯍꯥꯟꯈꯩ ꯈꯟꯗꯕ ꯃꯑꯣꯡꯗ ꯃꯥ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕꯒꯤ ꯋꯥꯈꯜ ꯑꯃ ꯈꯟꯈ꯭ꯔꯦ꯫ ꯀꯥꯟꯅꯗꯦ, ꯑꯁ꯭ꯋꯥꯏꯐꯥꯎ ꯊꯣꯛꯂꯒ ꯀꯅꯥ ꯊꯦꯡꯅꯒꯦ ꯌꯦꯡꯂꯨꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯛꯂꯛꯏ꯫ ꯃꯤ ꯑꯝꯇ ꯊꯦꯡꯅꯗꯦꯗ ꯇꯧꯔꯤꯁꯦ꯫ ꯃꯤꯅꯤꯅ ꯊꯦꯡꯅꯔꯤꯕ ꯈꯔꯁꯦ ꯑꯩꯉꯣꯟꯗ ꯀꯔꯤꯝ ꯍꯧꯔꯛꯇꯦꯕ, ꯀꯧꯔꯛꯇꯦ ꯀꯅꯥꯝꯇ꯫ ꯍꯥꯟꯅꯗꯤ ꯌꯥꯝ ꯀꯧꯔꯝꯕꯅꯤ, ꯀꯩꯗꯧꯔꯨꯕꯖꯥꯠꯅꯣ? ꯑꯥꯗ ꯂꯥꯛꯏꯁꯦ ꯅꯥꯎꯕꯤ ꯅꯠꯇ꯭ꯔꯅꯦ? ꯃꯥꯅꯤ꯫ ꯅꯥꯎꯕꯤ! ꯂꯩꯔꯥꯡ, ꯀꯩꯗꯧꯔꯒꯦ? ꯂꯥꯛꯑꯣ, ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯁꯤ꯫ ꯑꯩ ꯊꯕꯛ ꯑꯝꯇ ꯇꯧꯔꯨꯒꯦ, ꯌꯥꯔꯣꯏ, ꯆꯠꯂꯒꯦ꯫ ꯃꯇꯥ ꯑꯃꯅꯤꯅꯦ, ꯑꯩꯒ ꯇꯤꯟꯅꯅꯤꯡꯗꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯃꯥꯅ ꯇꯧꯔꯤꯁꯦ꯫ ꯗꯥ ꯆꯥꯎꯔꯦꯜꯅꯤꯅꯦ꯫ ꯗꯥ ꯆꯥꯎꯔꯦꯜ! ꯍꯩꯃꯥ, ꯈꯨꯝꯂꯝꯗꯕꯤ ꯆꯠꯈꯤꯅꯦꯁꯦ꯫ ꯀꯩꯅꯣ ꯃꯤꯁꯤꯡꯁꯤꯅ ꯑꯩꯉꯣꯟꯗ ꯈꯜꯂꯤꯁꯤꯕꯣ? ꯆꯥꯎꯔꯦꯜ ꯈꯔ ꯆꯠꯊꯣꯔꯛꯂꯒ, ꯀꯩꯅꯣ ꯅꯍꯥꯟꯈꯩ ꯑꯃꯨꯛꯇ ꯀꯧꯔꯛꯇ ꯃꯥꯅ ꯑꯩꯉꯣꯟꯗ ꯉꯁꯤ ꯀꯧꯔꯤꯁꯦ? ꯉꯥꯡꯒꯤ ꯆꯍꯤ ꯇꯧꯔꯤꯖꯥꯠꯂꯥ? ꯇꯜꯂꯕꯅꯤ ꯃꯥꯒ ꯑꯣꯟꯁꯤꯟꯅꯔꯒ ꯋꯥꯔꯤꯒ ꯁꯥꯕ꯫ ꯑꯗꯨꯅ ꯈꯨꯝꯂꯝꯗꯅ ꯂꯥꯛꯏꯁꯦ, ꯁꯤꯅ ꯐꯔꯝꯅꯤ ꯑꯩ꯫ ꯑꯁꯨꯝꯅ ꯂꯩꯀꯥꯏ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯃꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯗꯕ, ꯀꯧꯉꯥꯡ ꯇꯧꯗꯕꯁꯤꯗ ꯂꯩꯔꯥꯡꯗꯣ ꯏꯅꯨꯡ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯂꯩꯔꯥꯡ ꯑꯌꯥꯝꯕ ꯃꯇꯝꯗ ꯇꯨꯃꯤꯟ ꯃꯌꯨꯝꯗ ꯃꯪꯗꯨ ꯂꯩꯔꯛꯄ ꯍꯧꯔꯛꯏ, ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ꯫ ꯆꯦ, ꯀꯩꯗꯧꯔꯒꯦ ꯅꯪ ꯍꯟꯗꯛ ꯃꯔꯛ ꯇꯨꯃꯤꯟ ꯂꯩꯔꯤꯁꯦ? ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯀꯩꯁꯨ ꯇꯧꯗꯦꯗ ꯇꯣꯝꯕ, ꯏꯅꯝꯃ ꯁꯥꯟꯅꯔꯩꯗꯣ ꯅꯪ ꯑꯝꯇ ꯀꯧꯕꯤꯔꯨꯒꯦꯔꯥ? ꯀꯩꯒꯤꯅꯣ ꯍꯪꯂꯅꯨ, ꯑꯩꯅ ꯆꯠꯄ ꯌꯥꯗꯕꯒꯤ ꯍꯥꯏꯔꯤꯕꯅꯤ, ꯆꯠꯂꯨꯆꯣ꯫ ꯍꯣꯏ ꯆꯦ꯫ ꯁꯅꯥꯔꯩ ꯀꯧꯕ ꯇꯣꯝꯕ ꯂꯥꯛꯏ꯫ ꯁꯅꯥꯔꯩꯁꯨ ꯀꯩꯗꯧꯔꯕꯅꯣ ꯑꯃꯨꯛꯇ ꯑꯁꯨꯝꯅ ꯂꯩꯔꯥꯡꯅ ꯀꯧꯗꯕꯅꯤ ꯍꯥꯏꯅ ꯂꯥꯛꯂꯝꯃꯤ꯫ ꯍꯦ ꯂꯩꯔꯥꯡ, ꯏꯅꯝꯃ ꯀꯧꯔꯤꯕꯁꯦ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯂꯩꯔꯥꯡ ꯁꯅꯥꯔꯩ ꯎꯕꯗ ꯉꯁꯤꯗꯤ ꯀꯞꯂꯛꯏ, ꯃꯄꯤꯔꯥ ꯆꯦꯟꯅ ꯌꯦꯡꯂꯛꯏ꯫ ꯏꯅꯝꯃ, ꯀꯅꯥꯝꯇꯅ ꯑꯩꯕꯨ ꯂꯣꯏꯅꯅꯤꯡꯗ꯭ꯔꯕꯁꯤꯗ ꯏꯅꯝꯃꯅꯗꯤ ꯑꯩꯅ ꯀꯧꯔꯤ ꯍꯥꯏꯅ ꯍꯔꯥꯎꯅ ꯂꯥꯛꯏ꯫ ꯀꯞꯂꯕ꯭ꯔꯣ ꯅꯪꯕꯣ? ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯏꯅꯝꯃꯗ ꯍꯥꯏꯌꯨꯁꯦ꯫ ꯏꯅꯝꯃ, ꯃꯤ ꯑꯃꯇꯅ ꯑꯩꯕꯨ ꯂꯣꯏꯅ ꯇꯤꯟꯅꯅꯤꯡꯗ꯭ꯔ ꯃꯥꯜꯂꯦ ꯍꯧꯖꯤꯛꯇꯤ꯫ ꯑꯗꯨꯒꯤ ꯑꯣꯏꯔꯦ? ꯀꯅꯥꯅ ꯍꯥꯏꯔꯤꯕ ꯋꯥꯅꯣ? ꯌꯦꯡꯉꯣꯏ, ꯅꯪꯅ ꯍꯦꯛ ꯃꯤꯉꯣꯟꯗ ꯁꯥꯎꯅꯤꯡꯂꯤꯅꯦꯗꯅ ꯃꯤꯅ ꯅꯨꯡꯉꯥꯏꯅꯤ ꯅꯨꯡꯉꯥꯏꯔꯣꯏ ꯈꯟꯗꯅ ꯉꯥꯡꯊꯣꯛꯈꯤꯕꯗꯨꯅ ꯑꯣꯏꯔꯝꯃꯤ꯫ ꯋꯥꯉꯥꯡꯁꯦ ꯌꯥꯝ ꯂꯨꯕꯅꯤ꯫ ꯉꯥꯡꯊꯣꯛꯈꯤꯕ ꯍꯥꯏꯁꯦ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯎ ꯌꯥꯗꯕꯅꯤ꯫ ꯃꯤꯉꯣꯟꯗ ꯍꯥꯏꯗ꯭ꯔꯤꯉꯩ ꯉꯥꯡꯗ꯭ꯔꯤꯉꯩ ꯋꯥꯈꯜ ꯈꯟꯊꯔꯒ ꯋꯥ ꯉꯥꯡꯒꯗꯕꯅꯤ꯫ ꯃꯤꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯋꯥ ꯉꯥꯡꯂꯣꯏꯗꯕꯅꯤ ꯀꯣ꯫ ꯃꯤꯅ ꯅꯪꯕꯨ ꯐꯍꯟꯅꯤꯡꯕꯒꯤ ꯐꯅ ꯉꯥꯡꯂꯕꯁꯨ ꯐꯠꯇꯅ ꯈꯟꯗꯨꯅ ꯍꯦꯛꯇ ꯆꯤꯟꯗꯥ ꯄꯧꯗꯥꯅꯔꯒ ꯈꯠꯅ ꯆꯩꯅꯕꯁꯦ ꯇꯧꯔꯣꯏꯗꯕꯅꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯒ ꯃꯤ ꯀꯅꯥꯅ ꯅꯪꯕꯨ ꯄꯨꯅꯤꯡꯅꯤ, ꯂꯣꯏꯅꯅꯤꯡꯅꯤ? ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯂꯛꯅꯕꯕꯨ ꯑꯣꯏꯔꯣ, ꯅꯪꯅ ꯁꯥꯎꯔꯒ ꯈꯠꯅ ꯆꯩꯅꯕ ꯇꯧꯔꯕꯗꯤ ꯀꯅꯥꯅ ꯅꯪꯕꯨ ꯂꯛꯅꯅꯤꯡꯅꯤ? ꯌꯥꯔꯤꯃꯈꯩ ꯋꯥꯉꯥꯡ ꯁꯉꯥꯡ ꯍꯩꯕ, ꯃꯤ ꯄꯨꯟꯕ ꯍꯩꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯁꯤꯅ ꯏꯅꯝꯃꯅ ꯍꯥꯏꯔꯤꯕꯁꯦ ꯈꯖꯤꯛꯇꯅꯤ, ꯅꯪꯕꯨ ꯒ꯭ꯌꯥꯟ ꯇꯥꯗꯕ꯭ꯔꯅꯦ?
ꯆꯨꯝꯃꯤ ꯏꯅꯝꯃ ꯑꯩ ꯌꯥꯝꯅ ꯋꯥꯈꯜ ꯄꯦꯜꯂꯨꯔꯦ ꯑꯩꯅ ꯍꯥꯏꯅꯦ ꯍꯥꯏꯔꯣꯏ ꯈꯪꯗꯅ ꯉꯥꯡꯊꯣꯛ ꯁꯛꯊꯣꯛꯈꯤ ꯃꯌꯥꯝ ꯑꯗꯨꯅ ꯃꯤ ꯑꯃꯇꯅ ꯑꯩꯕꯨ ꯂꯣꯏꯅ ꯇꯤꯟꯅꯅꯤꯡꯗꯕꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯂꯦ ꯏꯅꯝꯃꯒꯤ ꯋꯥꯍꯩ ꯈꯔꯁꯤꯅ ꯉꯁꯤꯗꯒꯤ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯂꯦ ꯏꯅꯝꯃ ꯌꯥꯔꯤꯁꯦ ꯀꯞꯂꯅꯨ ꯏꯅꯝꯃꯕꯨ ꯀꯧꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯏꯅꯝꯃ ꯋꯥꯈꯜꯁꯤ ꯅꯨꯡꯉꯥꯏꯇꯦ ꯇꯧꯐꯝ ꯈꯪꯗꯦ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯕ ꯃꯤꯅꯩꯕꯨ ꯀꯧꯅ ꯉꯥꯡꯅꯅꯤꯡꯕ ꯄꯣꯛꯂꯛꯇ꯭ꯔꯕꯁꯤꯗ ꯑꯩꯒꯤꯗꯤ ꯆꯤꯔꯕ ꯃꯇꯝꯗ ꯏꯅꯝꯃ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇꯦ ꯑꯗꯨꯅ ꯏꯅꯝꯃꯕꯨ ꯇꯣꯝꯕ ꯊꯥꯗꯨꯅ ꯀꯧꯍꯟꯕꯅꯤ ꯏꯍꯦ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯗꯣ ꯏꯅꯝꯃ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯑꯩꯅ ꯏꯅꯝꯃ ꯍꯣꯏ ꯈꯪꯍꯟꯗꯅ ꯂꯣꯟꯅ ꯄꯣꯠ ꯆꯩ ꯍꯦꯛꯂꯨꯔꯦ ꯑꯗꯨꯕꯨ ꯑꯃꯨꯛꯇ ꯑꯩꯕꯨ ꯅꯆꯟꯅꯦ ꯑꯄꯪꯕꯤꯅꯤ ꯈꯟꯅ ꯉꯥꯛꯄꯤꯌꯨ ꯏꯍꯦ ꯏꯅꯝꯃ ꯀꯩꯁꯨ ꯈꯟꯗꯦꯁꯦ ꯂꯣꯏꯅ ꯈꯪꯉꯤ ꯍꯥꯟꯅ ꯇꯧꯔꯁꯨ ꯍꯧꯖꯤꯛꯇꯤ ꯇꯧꯔꯅꯨ ꯌꯥꯔꯤꯕ ꯃꯈꯩ ꯃꯤꯉꯣꯟꯗ ꯍꯥꯏꯔꯒ ꯄꯣꯠ ꯆꯩ ꯍꯦꯛꯄꯕꯨ ꯑꯣꯏꯔꯣ ꯂꯧꯕꯕꯨ ꯑꯣꯏꯔꯣ ꯃꯄꯨꯗ ꯍꯥꯏꯔꯒ ꯂꯧ ꯍꯣꯏ ꯏꯅꯝꯃ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯂꯩꯔꯥꯡ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯃꯤ ꯑꯃꯒ ꯑꯃꯒ ꯄꯨꯟꯕꯁꯨ ꯍꯩꯔꯦ ꯀꯅꯥꯒꯁꯨ ꯈꯠꯅ ꯆꯩꯅꯕ ꯇꯧꯈꯤꯗ꯭ꯔꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯁꯅꯥꯔꯩꯅ ꯁꯤꯜꯂꯒ ꯆꯥꯎꯔꯦꯜ ꯃꯈꯣꯏ ꯑꯅꯤꯕꯨ ꯂꯨꯍꯣꯡꯕꯤꯔꯝꯃꯤ ꯑꯇꯣꯝꯕꯁꯨ ꯃꯁꯦ ꯂꯨꯍꯣꯡꯈ꯭ꯔ ꯃꯇꯨꯡ ꯑꯌꯥꯝꯕ ꯄꯤꯁꯛ ꯑꯃꯗꯤ ꯁꯅꯥꯔꯩꯒꯤ ꯏꯃꯨꯡꯅ ꯌꯦꯡꯁꯤꯟꯕꯤꯔꯝꯃꯤ ꯃꯍꯥꯛꯁꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯣꯝꯕꯁꯨ ꯅꯨꯄꯤ ꯃꯆꯥ ꯑꯃꯒ ꯂꯨꯍꯣꯡꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯔꯥꯡ ꯅꯪꯁꯦ ꯁꯨꯝꯅ ꯒ꯭ꯌꯥꯟ ꯇꯥ ꯂꯩꯔꯛꯀꯅꯤ ꯊꯥꯖꯔꯨꯗꯦ ꯍꯥꯏꯗꯦ ꯍꯥꯏꯕꯕꯨ ꯅꯪꯅ ꯑꯩ ꯍꯦꯛ ꯎꯕꯒ ꯆꯩꯕ ꯉꯥꯡꯕꯁꯤꯡꯗꯣ ꯑꯁꯨꯝꯅ ꯂꯨꯍꯣꯡꯂꯒ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯒꯅꯤꯗꯣ ꯊꯥꯖꯗꯦꯕ ꯑꯗꯨꯕꯨ ꯋꯥꯅꯤꯅ ꯑꯗꯣ ꯑꯩꯅ ꯉꯥꯡꯈꯤ ꯁꯛꯈꯤꯕꯁꯤꯡꯗꯣ ꯅꯪ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨꯀꯣ ꯑꯗꯨꯕꯨꯗꯤ ꯑꯩ ꯀꯩꯁꯨ ꯈꯟꯗꯦꯗ ꯑꯩꯁꯨ ꯈꯜꯂꯨꯗꯦ ꯃꯇꯝꯗꯣ ꯏꯁꯥ ꯏꯇꯣꯝꯇ ꯍꯧꯖꯤꯛ ꯈꯟꯖꯤꯜꯂꯨꯕꯗ ꯌꯥꯝ ꯏꯀꯥꯏꯔꯛꯏ ꯏꯅꯝꯃ ꯁꯅꯥꯔꯩ ꯂꯩꯔꯝꯕꯒꯤ ꯑꯩ ꯉꯁꯤ ꯑꯁꯨꯝꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯕꯅꯤ ꯑꯩꯁꯦ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯌꯥꯝ ꯐꯖꯗꯦ ꯏꯃꯥ ꯄꯥꯕꯗ ꯂꯩꯖꯔꯝꯂꯕꯗꯤ ꯑꯩꯁꯨ ꯁꯨꯝꯅ ꯇꯧꯔꯝꯂꯣꯏ ꯏꯔꯥ ꯏꯃꯥ ꯄꯥꯕꯗ ꯈꯛ ꯇꯥꯏꯅꯅꯨꯅꯦ ꯅꯪꯕꯨ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯏꯆꯤꯟ ꯏꯄꯥꯎ ꯍꯨꯟꯗꯣꯛꯂꯝꯃꯤ ꯄꯤꯛꯂꯤꯕ ꯑꯩꯅ ꯍꯤꯡꯅꯕ ꯉꯝꯅꯕ ꯍꯣꯠꯅꯕꯗ ꯁꯤꯟꯁꯨ ꯑꯗꯨꯃꯛ ꯀꯟꯈ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯃꯔꯣꯝꯗ ꯁꯣꯏꯔꯁꯨ ꯊꯕꯛ ꯏꯪꯈꯥꯡꯒꯤ ꯃꯔꯝꯗꯗꯤ ꯅꯪꯒ ꯄꯥꯅꯕ ꯃꯤ ꯑꯝꯇ ꯂꯩꯇꯦ ꯀꯩꯅꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤꯗꯨ ꯅꯣꯛꯃꯤꯟꯅꯩ